Lengshinbirkshi mayam mangang bakangna taram okjari ngasisu amuk mayamgidamakta anoba film ama puduna lakjari ngasi pujarakleba film asigi mamingdi No One Killed Jessica. Film asi 1999 da thokiba asengba thawdo amada yumpam moduna sagatkiba film ni 1999 gi April thada New Delhi da leba club amagi manungda miyoi chahumgi mamangda nupa amana nupi ama makokta nomoina kaptuna hatke mi halamleba nupa adu imung manung sangga pangaleba pasayamna paiba imungni maramaduna nupa aduna nupi du nomoina kaptuna hatpa matamda miyoi chahum henbana thawdo adubu uba tarabasu nupa adu police na dandi pibu ngamgadoribra natragana paisa sangga pangana nupa adu ilailana jail dagi lathokhigadoribra haibdu wari simyam pun taminaduna yingminasi. Film asigi ahanba sinda Sabrina kabu nupi ama tumduna leiribada ulakhi ikang kangodana Sabrina gi kada leiriba phone aduda call ama lakhi call adu Dilip kabu nupa amana toropani Dilip na Sabrina da hairi Sabrina noigi na che Jessica nomoina pale mathangi sinda Sabrina hatho magi mache Jessica na leiriba hospital aduda lakhi mafam aduda leiramliba mayam aduda mahaki mache kadai da lei hadno ko heng hanglami mafam aduda leiramliba Dilip hairiba nupa aduda Sabrina na yamna pakhana hangi nakoi mayam leina kamdawna khoi cheda namoina kaplam lebano mi mabu maram leitane hekta namoina kapaya brown Sabrina pakhatpane henmanbana mafam majuda leramliba miyoi singaduna hairiba wasingado mahakti fajana taramde mahake pakhalaba matawaduda mana aduda leramba nupamna hairi akhoi mafam majuda lehaude thawdo du thokpa matamda thawdo thokpa matamaduda nakhoina chega lemina khiba nupa adudi Bikram ni Sabrina ne yamna shauna laurai Bikram di kadai da leikrabage Bikram di asomda masado pakhatpane henman khiduna kabli tawraduna wa ngangbang ngamboi ngamdaboi tawraduna thawdo odu kandona thoki habadu police ta wari liduna lerami adubu mahakti pakhatpane henman khibana man liba wari singado mawai mako amta samnaramde tawriba matawdu uba matamda Sabrina na sangsinduna Bikram da hanglai thawdo asi kandona thokibrano Bikram na gyan taboi tadaboi ipa pakhaladuna hairi nupa angawpa amani changlaklaga nomoina kapkhibani lakliba nupa singaduna UPU hai adu pirudabagi nomoina kapkhibani mana lidiba mamai makok samnadraba wari singasi taba matamda Sabrina na yamna shauna Bikram haina khonjel hauna laurakhi khonjel adu taba matamda Bikram su masada wakhal lakle masi matungda Bikram na thawdo adu kamdona thokhibano haibadu wari tamna lirakhi Jessica mahaki mamanabi singaloina na Delhi gi keno sairiba bar aduda mayam punna party tawduna lerami keno sairiba bar asi icham chamba bar nate mafam masida Delhi da leriba paisa khwaidagi pairaba maming leraba sangga panga leraba miyoi kayana punduna leriba bar amani bar haibadi yu thakpam haibani Jessica keno sairiba bar aduda waitress oina part time job oina thabak tawbini tasengbadi Jessica model amani mayam punduna ahing chupa ama party tawduna lerakpana hauzik nongalamdagi pung ani tasilakadore matam masida bar da hana leramdaba nupa ahum katang changlakhi makhoisu mayam marak tyausinduna mayamna jagoi shariba adu yaurami ahing chupa ma party torokpana maram oduna bar adu da leiriba yugi stock singadu loina lochilami customer singadu da pinanaba yu leramde tanja asida itheng lakiba nupa ahum da changlakhi aduga counter aduda makhoi gisu UPU haiduna hairakhi mafam aduda leiriba waiter amadi waitress singaduna bar asida yu amta leitre haiduna tasengna haijarami adubu lakliba miyoi ahum aduna di makhoi gi damakta UP daba yaroi haiduna sikhang khangduna lerami lakliba nupa ahum adugi maraktagi monu hairiba nupa aduna mahaki furi khawdagi lupa lising ama lakthore aduga pirai yu glass amagi damakta lupa lising ama fawo IP ge akhoi gi UPU tanja asida bar adugi counter da Priyanka hairibi Jessica ga thabak taminaribi waitress adu lerami Priyanka na hairi aina sunga sai hai krabnatra mafam masida yu leitre haina aduga kari maram gi damakta hanjin lakibano wahai sitaba matamda monu na yamna shauna Priyanka da hairi yu leitre harabanina nangna pairiba glass du da yauriba yu du oina akhoi laurage adubu nupa singa dugi mi usitaba mataw da Priyanka su yamna shauna machin kumlami lakliba nupa singa duna su tabada nungaroidaba wahai kya sijinaduna Priyanka da hanjan na chairami asumna ningai sangdana duna leiringe tanja asida Jessica changlakhi Jessica na hanglai kari tawrabage mafam asida langlibase mafam aduda leramliba mangakalleba miyoi ahum adu uba matamda Jessica na hairi nakoida natra aina ngasaidagi hauna yu leitre haramaga hauji amu mafam asida irang toromlibase kari maramgino nakhoi ahum athuba matamda bar asi thadautuna chatkro wahai asi taba matamda monu na yamna shaurami maram aduna mana yeptuna purakliba nangmoi adu lokthoklaga Jessica da em tawduna lerami aduga hairi haujikti ekhoida pinanaba yu leirabra Jessica su singnaba yadaba mini maram aduna hairi nangi nangmoido mafam chana thamko mafam asida yu leitre harabadi yu leitrabani monu na mahaki ego na henman khibana maram oiduna yu pdro fawa mafam asidagi chatloi haduna nomayama blank fire torami mathakta monu na asumna ke halaba asi phawada Jessica na hairi nangmoido fajana thamko ekhoi bar asida
ꯃꯐꯝꯗꯗꯤ ꯌꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯥꯎꯕꯅ ꯍꯦꯟꯃꯜꯂꯕ ꯃꯣꯅꯨꯅ ꯖꯦꯁꯤꯀꯥꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯈꯤ ꯖꯦꯁꯤꯀꯥ ꯕꯥꯔꯒꯤ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯇꯥꯈꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯦꯁꯤꯀꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯕꯥꯔꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯤꯅ ꯌꯦꯡꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯅꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯤꯁꯥꯜ ꯑꯗꯨꯅ ꯃꯣꯅꯨꯗ ꯍꯥꯏꯔꯛꯏ ꯃꯣꯅꯨ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕꯗꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤꯀꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯍꯥꯏꯔꯤꯕ ꯋꯦꯇꯔ ꯑꯗꯨꯒꯤ ꯃꯃꯥꯁꯨ ꯆꯪꯂꯛꯈꯤ ꯖꯦꯁꯤꯀꯥꯅ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯃꯥꯅ ꯁꯥꯎꯅ ꯃꯣꯅꯨꯗ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯖꯦꯁꯤꯀꯥꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯅꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯃꯤꯍꯥꯠꯄꯅꯤ ꯃꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯨ ꯑꯗꯨꯕꯨ ꯕꯥꯔ ꯑꯗꯨꯗꯗꯤ ꯃ꯭ꯌꯨꯖꯤꯛ ꯌꯥꯝꯅ ꯍꯧꯅ ꯊꯥꯕ ꯃꯔꯝꯅ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯃꯥꯅ ꯂꯥꯎꯔꯛꯂꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯈꯤ ꯃꯤꯑꯣꯏ ꯈꯔꯅ ꯖꯦꯁꯤꯀꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯖꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯃ꯭ꯌꯨꯖꯤꯛ ꯍꯧꯅ ꯊꯥꯕ ꯃꯔꯝꯅ ꯀꯅꯥꯝꯇꯅ ꯇꯥꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯖꯒꯣꯏ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ ꯕꯤꯀ꯭ꯔꯝꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯕ꯭ꯔꯤꯅꯥꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯍꯪꯂꯛꯈꯤ ꯌꯨ ꯒꯤꯂꯥꯁ ꯑꯃ ꯄꯤꯗꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯦꯀꯣ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤꯀꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯁꯤꯜꯂꯛꯈꯤ ꯖꯦꯁꯤꯀꯥꯒꯤ ꯃꯃꯥꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯈꯤ ꯏꯆꯥꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯁꯕ꯭ꯔꯤꯅꯥꯅ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯍꯧꯖꯤꯛ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤ ꯎꯅꯕ ꯌꯥꯈꯤꯔꯣꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤꯀꯥꯕꯨ ꯌꯦꯡꯂꯤꯕ ꯗꯥꯛꯇꯔ ꯑꯗꯨ ꯊꯣꯛꯂꯛꯂꯗꯨꯅ ꯃꯃꯥꯏ ꯂꯨꯞꯊꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯦꯁꯤꯀꯥꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯂꯨꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯦꯝꯁ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤꯀꯥꯕꯨ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗ ꯍꯥꯞꯇꯨꯅ ꯑꯦꯝꯁ ꯇꯝꯅ ꯄꯨꯔꯛꯈꯤ ꯑꯦꯝꯕꯨꯂꯦꯟꯁ ꯃꯅꯨꯡꯗ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯁꯕ꯭ꯔꯤꯅꯥꯅ ꯃꯆꯦ ꯖꯦꯁꯤꯀꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯌꯥꯔꯔꯣꯏ ꯖꯦꯁꯤꯀꯥ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈ꯭ꯔꯦ ꯁꯕ꯭ꯔꯤꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅꯁꯨ ꯖꯦꯁꯤꯀꯥꯒꯤ ꯃꯤꯍꯨꯜ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯍꯨꯜꯗꯤ ꯐꯪꯂꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯔꯥ ꯀꯧꯕꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯊꯥ ꯑꯃꯒ ꯃꯈꯥꯏ ꯈꯔ ꯍꯦꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯇꯥꯏꯒꯔ ꯍꯤꯜꯁ ꯍꯥꯏꯔꯤꯕ ꯆꯦꯛ ꯄꯣꯁꯠ ꯑꯗꯨ ꯏꯟꯗꯤꯌꯥꯅ ꯂꯧꯁꯤꯟꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯂꯥꯏꯚ ꯔꯤꯄꯣꯔꯇꯤꯡ ꯇꯧꯔꯝꯃꯤ ꯃꯤꯔꯥꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯏꯀꯩ ꯑꯃꯗꯅ ꯃꯊꯧꯅꯥ ꯐꯔꯕ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯁꯤꯡꯅ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛꯇ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯃꯊꯧꯅꯥ ꯐꯔꯕ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯀꯌꯥ ꯑꯃꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯈ꯭ꯔꯦ ꯏꯟꯗꯤꯌꯥꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯕꯁꯨ ꯃꯊꯧꯅꯥ ꯐꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯃꯁꯦꯜ ꯃꯔꯛꯇ ꯂꯥꯟ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯔꯥꯅ ꯂꯥꯟ ꯌꯥꯎꯔꯨꯕ ꯃꯊꯧꯅꯥ ꯐꯔꯕ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯝꯃꯤ ꯂꯥꯟꯃꯤ ꯈꯔꯅ ꯍꯥꯏꯔꯛꯈꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯂꯥꯟꯃꯤ ꯈꯔꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯍꯥꯠꯂꯤꯕ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯠꯇꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯀꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯤ ꯍꯥꯠꯂꯤꯕꯁꯦ ꯃꯤ ꯍꯥꯠꯅꯤꯡꯗꯨꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯤꯔꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯤ ꯖꯔꯅꯦꯂꯤꯁ ꯑꯃꯅꯤ ꯅꯨꯄꯥ ꯐꯥꯎꯕꯅ ꯆꯪꯕ ꯀꯤꯔꯒꯗꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯔꯤꯄꯣꯔꯇꯤꯡ ꯇꯧꯔꯤꯕꯤ ꯊꯧꯅꯥ ꯂꯩꯕꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤꯀꯥ ꯃꯤꯍꯥꯠꯀꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯕꯔꯗ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯎꯔꯛꯈꯤ ꯖꯦꯁꯤꯀꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯤꯕ ꯃꯣꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯁꯪꯒ ꯄꯪꯒ ꯂꯩꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯤ ꯃꯣꯅꯨꯒꯤ ꯃꯄꯥ ꯄ꯭ꯔꯃꯣꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯗꯦꯜꯂꯤ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯃꯣꯗꯀꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯗꯤ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯄ ꯍꯧꯅꯁꯥꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯒꯦꯁ ꯍꯥꯎꯁꯇ ꯑꯩꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯄꯨ ꯀꯅꯥꯝꯇꯅ ꯊꯤꯕ ꯐꯪꯂꯣꯏ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯁꯨꯝ ꯀꯟꯁꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯔꯛꯂꯣꯏ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯣꯅꯨꯒꯤ ꯃꯃꯥ ꯊꯣꯛꯂꯛꯇꯨꯅ ꯃꯣꯅꯨꯒꯤ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯔꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯣꯅꯨꯗꯗꯤ ꯀꯔꯤꯁꯨ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯃꯍꯥꯛꯄꯨ ꯀꯟꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯃꯣꯅꯨꯒꯤ ꯃꯄꯥ ꯄ꯭ꯔꯃꯣꯗꯇꯤ ꯋꯥ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯨꯡꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯄ꯭ꯔꯃꯣꯗꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯕꯨ ꯑꯣꯏꯔꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯣꯏꯔോ ꯏꯆꯥꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯆꯥꯕꯨ ꯀꯟꯗꯕꯗꯤ ꯌꯥꯔꯤꯕ꯭ꯔꯥ ꯀꯟꯐꯝ ꯊꯣꯛꯄꯅꯤ ꯄ꯭ꯔꯃꯣꯗꯀꯤ ꯃꯄꯥꯅ ꯍꯪꯂꯛꯏ ꯁꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯃꯍꯥꯛ ꯀꯅꯥꯅꯣ ꯄ꯭ꯔꯃꯣꯗꯀꯤ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯣꯗꯦꯜ ꯑꯣꯏꯕ ꯃꯃꯤꯡꯒ ꯏꯆꯠ ꯆꯠꯇꯕ ꯅꯨꯄꯤ ꯑꯃꯅꯤꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯁꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯊꯥ ꯁꯥꯍꯜꯂꯦ
Mathangi sinda Jessica na chalamba lining adugi chanabi matung ina Jessica gisu aroiba mathau mangamadu mahaki nungsiraba maruk mapang amadi mari mata mayamga punna tanabigi niyom ngaktuna pangthoklami. Asomdana journalist Mira Lanfam Kargil chatuna reporting tawraba matungda mahaki office ta amu report tawnanabagidamagta office tamna lakhi. Mathangi sinda Mira na magi office ta changlakpa matamda office aduda thabak tawminaribi miyoising aduna Mira lakpa ubada magidamakta lepkhatuna khobak khuduna Mira bu taramna oklami. Mathangi sinda Mira gi boss na Mira bu office ta koksinduna Jessica gi case adugi maramda mahakna reporting taw haiduna Mira da hairami. Mira na harai masigi case sidi yamna laiman kre thawdok thofam aduda miyoi chahum ama suleiri masigi sumathakta nupa aduna Jessica da namai kapa matamda mamit bangna uhoba eyewitness taret amaga suleiri. Masi case asidi yamna sangthagadaba case nate mara laiba nupa adu police na soidanmaki phakragani nanthokpa yaroidaba case ni. Masigi sumathakta nomai kapagi thawdok adu uhoriba miyoi sing adu Delhi gi khwaidagi maming leiraba sangapanga leiba miyoi ngaktani high class society gi miyoi ngaktani makhoina uhowi haiduna court haiba tarabadi case asi ilai laina loirani. Tanja asida Aditi kaubi staff adu hathu athu jensilakhi aduga harai Jessica gi case kamari lenena monu haiba nupa adu police na phakre. Wa sitaba matamda Mira na yamna chawthongna harai aina haidra masidi yamna kuina chatkadaba case na te haina. Asomdana TV gi news channel amda asumna harakhi monu haiba nupa adu Chandigarh gi court ta masana yana changjarakpadagi mahapu police na phare makha taba wahang pahong tangnabagi-damakta monubu Delhi tamna purakli. Aduga atopa pauge channel amadana asumna hairi monugi mapa minister promote na hairi mahaki machanupadi maral leite miyoi kharana lautuna duna mahaki machanupada maral sijalaklibani machanupagi maral koknanabagi-damakta court case tawgani. Aigi ichanupadi case asida maral karisu leite reporter amana promote hanglai nahaki nachanupase maral leiramba thoklabadi kamdawba tariba promote na ngakchau theklatuna hairi ichanupadi maral leitaba mi soidana ohengani. TV da lakliba paw sitaba matamda Sabrina amadi Jessica gi mamadi angawbi amagumna khamba lakpa yadaba makhai yamna khonjel hauna kapkhi. Mathangi sinda minister promote imung manungi miyoi singa punna chak chaminaduna makhoina thengnagadoriba case adugi maramda wari sanarami. Promote ki manau nupa na harai India gi oina criminal case sing thengnaba matamda 95% case ngamkhraba BR Pandit haidiba aphawu ukil adu nektuna aikoi gi mono gi damakta lawyer ohelasi. Imungi miyoi amana muharai 100% win oiba haibadi mahakna lepa case khudimak kakhiba nupa Sham Tolani haiba dudi aikoi gi ukil ohenba yaroidra. Promote ki manau nupa aduna harai Sham Tolani di haujik case amta paidre mahakti retire tawkhrabani. Imungi ahal aduna harai Sham Tolani da mahaki mamal kayano hangu. Asumna mayam wari sanaringai tanja asida monogi mamana thongjin mapanda leptuna amuka swaharai nakoina tawgadaba thawuk khodimak loina taw aigi chanupa monodi yum asida yamna thuna puraktaba yaroi mangonda karisu tohonba yaroi. Asomdana police station manungda officer Guptana monuda wahang bahong torami monu na harai aidi nupi duda lupa lishing ama pige yu gilas ama tawerbasu piyu haina haikibani adu mahana yu sing adu pikide. Gupta na harai wari makhadi kedawraba monu na harai aisu sauningbadagi nomai lokthokle. Gupta na harai kari nomai no monu na harai 22 ball gi pistol amani aina ambala dagi lerakhiba nomai ni tha mari gi mamangda. Masi matungda monu na harai sar aidi nupi masa duda mahapu ki han ge haduna tawbani nupi masa dugi nakomaya da nomai na kaplaga ma ki han ge tawbani adubu thodok thokfam mana aduda leriba miyoi sing aduna engonda wa karisu hairakide kaimta su thinglakide. Gupta nanglai monu nang spec opera aduga thodok thokliba nungdang adudadi nahak spec oppaga chatpra. Monu na harai hoi ai hanadi spec upi adubu thodok thokpa numit adudadi spec uptuna mafam aduda chatkide. Masi matungda Gupta na mahaki makhuna mai mana kongda pairami aduga harai aina aigi nakomaya thangaliba khodombise nakongdagi inchi kya lapna lei inchi ani lapra natragana aigi khochina nakongda thengbra. Adubu monodi Inspector Gupta na hanglaliba wahang adu pakhompi bangamlamde maramdi manakta famliba Gupta na mahaki makhuna magi manada pairibra natragana paidabra haibadu uramde. Mahaki matawadu da khangle Gupta su monu na kari maram gidamakta Jessica da namoina kapliba no haibado monu spec haptabana maram oiduna mahakna kihange haiduna Jessica gi manakomaya da nomai kapa matamda mahakti mamit phajana udabanina Jessica da namoina pankhibani. Wafam ase khanglakpa matamda Gupta su yamna marau leina nokhi. Gupta na harai monu wari makha liraklo
adubu monudi guptagi honglakliba matawdu ubada mahakti chingnarami maram aduna wari makha liramde masa thak ningladuna guptada munna yengduna ki na phamlami mahaki matawasi uba matamda guptana monu daire monu karisu kiganu ekhoi mayam leiribase nangi damaktani nangi family gi miyo singna nangonda phuganu nangonda khut thaganu haibagi damakta aingonda paisa mayam ama piraktuna hana degi hauna ai khotse phajinduna thamkhrabani adubu nangna wari se phajana haidaba tarabadi noi gi paisa singaduna ai khotse punsinba ngamlakloi matam adudadi aina nambu yamna sathina phurakani mahakbu phuraroi khanglaba matungda monuna wari makhali rakhi monuna bar manungda nomai kaplamlaba matungda bar mapanadudha hathu wathu chenthoraki lambida lakpa nupa amagi gari maningda naptuna mafam adudagi yamna thuna chatkhi masigi matungda monuna lamhang amada mi leitaba tanja yenglaga mahaki nomai adu leibak manungda phumjilami nomai du lotsillamlaba matungda monu line gi gari tongduna mamanaba singna leiriba mafam aduda amuk halakhi mathangi senda monu mamanaba singa thengnarami monu gi mamanaba bishal na harai masidi ekhoi loina siba tare monu na harai nupi do kamai da horoge nupi do kanano monu gi mamanaba lucky na harai nupi du gi maramda asengmadi khangde adubu nupi do Jessica kawi hai asumna wari chandaringe sida ikhang khangodana monu na harai masidi ekhoi loina mak siba tare bar adugi mamangda aigi gari do hajiksu khamduna leramkhini gari sing adugi mapu thirakpa matamda ekhoi soidana maki pharagani wahai se taba matamda bishal na harai monu nangdi la anu lucky bani chatuna nangi gari do lawrurage adubu monu na ipa pakhaladuna harai aina sijinakiba pistol adu lamhang amada aina phumjinduna thamlambani mathangi sinda monu amadi mahaki mamanaba makhoi ahum monu na namai phumjinduna losalamba jaga adu lakhi aduga leba manungda phumjinduna thamkiba namai adu lauthoklami namai adu lauthoklaba matungdadi nongsu khara khara ngalakpa hore maram aduna makhoina lona nabagi damakta lucky haiba nupa adugi mayumda amuk lakhi monu na wari leading tanja asida ikhang khangodana interrogation room asida police ama changlakhi aduga hairi sar gupta sar bo ekhoigi deputy na laktaba yaroi haiduna kauri gupta su chaningda mahaki mathak thongba amana kauraklabanina chattaba yadabadagi chatkhi masi matungda anawa changlakliba police aduna interrogation room da mi kanamta leitabagi tanja lauduna monu da che maset ama pirai monu na su che maset adu laurami monu na che edu hangdoktuna yenglaba matamdadi che edu monu gi mapa promote na pirakpo oiramle che edu da asumna hairi police na wa hanglakpa matamda karisu khomlunu nangdi karisu khangde haiduna tumina adum layo mathangi senda tv gi pawda asumna yarakhi Jessica mihat ka mari lenana miyoi ani ma ka su phare haraba miyoi sing adudi bishal hairi banupa si UP habadi Uttar Pradesh ki minister magi machani aduga makhoi ga loinariba lucky habanupa aduna MBA tawanupa amani sida sunate makhoi humna mafam adudagi chen khina bu khana ba matamda sijina khiba gari desu police na thengnarami gari adugi manungda thiba humbagi thabak tawba matamda kapa yariba nomai maru amaga su phangki kar manungdagi phangliba nomai maru aduga Jessica da kaplamliba nomai maru aduga nomai maru ani se chap manai haibadi nomai amatadagi kapthorokpa yagadaba nomai maru ngaktani haina su police na report pirami asomdana reporter mayamna police officer singi manakta changduna Jessica gi maramda update mayam hanglami lakliba reporter sing adubu lakshiladuna officer gupta na hairi kwaidagi maru oina Jessica hatpa matamda sijina khiba nomai adu hojik police na thiba phangdri masidagi hendoktuna ekoina phariba miyoi ahum masigi mayokta evidence kaya amasu phangba hore masigi matungda reporter sing aduna Jessica gi mananpi Sabrina gi manakta laktuna SSC matangda wahang pohong kaya amasu torami Sabrina na yamna ingna tapna hairi aigi ichedo mifata sing aduna hatopikre maram aduna ichebu hatpada chenariba mara leireba miyoi sing ado leva asida leiriba aina soidaramaki dandi pigani haina thajai hairakhi reporter amana muhairai adubu thodo asida chenariba mara leire hairiba miyoi sing asidi leva asigi famnaiba singi macha ngaktani maram aduna mara leireba miyoi sing ase case asidagi ilailaina na thokigani haina di nahakna khandabra Sabrina ne yamna confident lain hairai mara leva sing adudi nanthokpa sungam ngamloi mathangi senda Sabrina amadi police officer Gupta makhoi ani wari sanaduna lerami Gupta na harai Sabrina nang matam khradi cheksinna layu nanga case thengna doriba miyoi singase achamba miyoi amta natte Sabrina na harai mifata singaduna Jessica bu yamna minungsi leitaba mongda hakhibani habasi sar su khangi ai su khangi lebak miyam su loina khanglibani masigi su mathakta thaudok thopam mapam aduda miyoi chahum hena su tillibani makhoina su loina uhoribani Gupta na yamna sauna harai miyoi chahum natte sumna khatagi miyoi taret katani thaudok adu uhowi hairibase Sabrina na yamna ngakna harai kari phagino aduna nangna hairiba wa adubu kamdawno oithokpa yagadoribano Gupta na yamna mathwai nungaitana amadi ningba kaina harai nakhoi gi Delhi da leiriba high class ki miyoi singase makhoi ga wari sanabada ai ware masigi matungda Gupta na thaudok thokpa numit aduda mafam aduda tenkhiba miyoi chahum aduga wari sanakhiba gi wari edu
Sabrina लिरखी गुप्तना मियोइसिंग अदुदा थौदोक अदु कमदौना थोखिबनो हाइदुना हंगलुबा मतमददी हाई क्लास नि हाइजरिबा संग पंग लेरे हाइबा मियोइसिंग अदुना निमित अदुदा थोखिबा थौदोक अदु मखोय कनामता उहौदे हाइरखी मफम अदुदा चिनखिबा सेंजाव पाइरबा मीन मसा खंगलबा अचौ असांगसिंग अदुना हाइरखी मखोयदि पुंग 12 तारकपा मतमदा बार अदुदगी थोलक्तुना मयुमदा लोइना हल्ले हाइरखी मरम अदुना पुंग अनि दा थोखिबा नोमै कापगी थौदोक अदु मखोयदि कनामता उहौदे हाइना हाइरखी वारी असि लीबा लोइरकपा मतमदा यामना सारबा ऑफिसर गुप्तना हाइरई पार्टी अदुदि पुंग अनि फाव तौरी अदुगा पार्टी अदु यावबा लाखिबा मियोइसिंग अदुदि पुंग 12 दा मयुमदा लोइना हल्ले हाइदुना हाइरखी मदु एबा तारबदि पुंग 12 दगिना पुंग अनि फाव पार्टी तौरिबा दुदा जगोय सारिबा डांस तौरिबा यू थकलिबा सिंग अदुदि लाइ लाखलगा पार्टी तौरंबा ओइरंबा तारे मसी मतुंगदा ऑफिसर गुप्तना महाकी असावबा सिंग अदु खरा फाथारबा मतुंगदा सबरीना दा हाइरई सबरीना नखोय हाई क्लास की मियोइसिंग असे करंबा मखलगी मीनो मखोयगी ममामक्तदा मखोयगा थमिन चामिनरिबा नुपी मचा अमा मयाम ममांगदा फोंगना नमोयना कापतुना हालमले अदुबु थौदोक अदो खंगलबसु उरबसु उसिनदबा खंसिनदबा सादुना तुमिना लोइना लोटख्रे मथंगी सिंदा गुप्तना महाकी लेरिबा फाइल सिंग अदुगी मरक्तगी फाइल अमा लौथोरई अदुगा हाइरई जेसिका की केस असिदा मरु ओइना चेनरिबा हाइबदी आई विटनेस ओइहोरिबसे मियोय तरेट खतंगाइरे मियोय तरेट असिगी मनुंगदा ख्वाइदगी मरु ओइना विक्रम हाइरिबा नुपा अदुनी विक्रम हाइरिबा नुपा अदुदी थौदोक थोकपा मतमदा महाक्ति जेसिका गा लेमिनादुना लेखि महाकनासु एफआईआर अमा पानखिबनी मसक खंगदबा मियोयसिंगना जेसिका बु नोमैना कापलमले हाइदुना मसीगी मतुंगदा विक्रमना जेसिकादा नोमैना कापलमलेबा मियोयसिंग अदु मोनुनी हाइरकपदगी मोनु अमदी महाकी ममानबसिंग अदु फाखिबनी मथंगी सिंदा ऑफिसर गुप्ता सबरीना के मयुमदा लाक्तुना सबरीना की इमुंग मनुंग पुलप फमिनदुना महाकना केस अदुदगी फंगलखिबा वारोल सिंग अदुगी मतंगदा वा हाइरमी गुप्ताना हाइरई थौदोक असि थोकपा मतमदा मफम अदुदा मियोय चहुम तिनखी अदुबु मियोय चहुम अदुगी मरक्तगी सुमना खतगी मियोय तरेट खतना थौदोक अदु थोकपु उहौवी हाइरखी हौजिक्ति केस असि कोर्ट सोइदनमकी लेपनाबा हाइबदो ओइरगनी मरम अदुना कोर्ट हियरिंग हौख्रबा मतुंगदा विटनेस तरेट असिगी मनुंगदगी करिगुम मरम अमदगी हेक्ता ओइबा याय मखोइना अइंगोंदा हौजिक पीरिबा स्टेटमेंट असिदगी होंगदोक्तुना अतोपा वा अमा हाइरकपा मतमददी केस असि एखोइना सोइदनमकी माइथिरगनी ऑफिसर गुप्ताना हाइरमलिबा वाहाइसिंग अदु मुन्ना खंथाररुबा मतुंगददी सबरीनासु अहिंग तुंबा यारमदे मरम अदुना सबरीना अयुंगंता हौगतुना केस अदुदा मपुंग ओइबा विटनेस ओइगदोरिबा बार अदुदा थबक तौमिनबा शंकर हाइरिबा नुपादुगा उनबा लाखी सबरीना लाकपा मतमदा शंकरना ममाइ फावा थांगतुना सबरीना येंबा ngамदबा मखै ममाइ लुक्थरदुना हाइरई नुमित अदुदा थोखिबा थौदोकसिंग अदो अइना सुलोइना हाइनिंगी अदुबु आइदी करी उपाय लेरिबगे आइदी यामना लाइरबा मीनी मसिगी सुमथक्ता इचानुपी अनि सुलेरी मरम अदुना केस असिगी मतांगदा नाकल अमतदा आई चेनाबा पामदे मरम अदुना आइगी अवाबसिंग असे खरसु खंबियु सबरीनाना यामना इंगना तमना हाइरई नंगदी नुमित अदुदा मफम अदुदा लेखिबनी मरम अदुना थौदोक थोकपा मतमदा नहाना उखिबसिंग अदो कोर्ट मयेक सेंगना अमुक्तदि हाइबियु अदुबु शंकरना हाइरई मतम अदुदा आइना तबा मियोय चहुम अमसु बार अदुदा लेखिबनी मखोय म्यामना हायनबियु आइदी तसेंगनमकी हाइबा ngamjararoy सबरीनाना यामना चिंगना हाइरई कनानानो नंगोंदा केस असिगी मतंगदा वा हाइगनो हाइदुना किहलकलिबदो असोमदना मिनिस्टर प्रमोद की खुचाबी नुपा अदुना मिनिस्टर प्रमोदता रिपोर्ट तौरई विटनेस तरेट अदुगी मनुंगदगी विटनेस अमदी फजना किहलगा थमलमलबनी केस अदुगी मतंगदा महाक वा अमा फावा हाइररोय मा खतनते लेमहौरिबा अतै विटनेस तरुक अदुसु सोइदनमकी किहलगनी असोमदना सबरीनाना पुलिस कमिश्नर मनाक्ता चतुना पुलिस कमिश्नरदा विटनेस सिंग अदुबु किहल्ले धमका तौरे हाइदुना कंप्लेन अमा तौरमी अदुबु पुलिस कमिश्नर अदुना हाइरई मखोइदा धमका तौबा किहलकपा लेबे तारबदी कंप्लेन अमा थांगलाओ कंप्लेन याउदनदी अखोइना करिसु तौबा ngamloi सबरीनाना हाइरई अदुबु विटनेस प्रोटेक्शन प्रोग्राम हाइबा अमदि लेबनी विटनेस सिंग असिबु ngakpi shenbiba हाइबसे लैबाक असिदा लेरिबा पुलिस सिंग असिना तौफम थोक्तबरा कमिश्नर अदुना हाइरई जोमी विटनेस प्रोटेक्शन प्रोग्राम अमदि लै अदुबु विटनेस प्रोटेक्शन प्रोग्राम हाइरिबसे हौजिकी ओइनादि इंडिया दा फजना चतनबा नियम अमदि ओइद्री अदुबु करिगुम्बा नंगना यामना नुंगाइतबा तारबदी मियोय सिंग अदुबु सेनानबगिदमक्ता अइना फननबा अदुम सिनख्रगे मसी मतुंगदा पुलिस की कमिश्नर अदुना हाइरई अइगी नाकन्दा फमलेबा उकिल असिगी ममिंग सक्सेना कवि महाक अइगी अंगांग ओइनेगी मरुपनी नोगी केस असिगी मरमदा अइनासु फजना हाइख्रबनी मसी मतुंगदा सक्सेना हाइरई सबरीना केस असिगी मतंगददि करिसु खलुनु केस असिगी मतंगदा फंगलिबा एविडेंस खुदिमक अखोयदा कानागदबा एविडेंस ngaptani maram aduna karisu henna wakal barunu mathangi sinda sabirina mayumda mama mapa amadi imungi myoising punna phamina duna wari chana duna lerami case ti haudri adubu case adu makhoi soidana machiragani haiba wakal amadi makhoi wakal da pharami maram aduna jessica gi mapana yamna ningba kaina mamai lukthara duna hairi
aigi wakhalda mara lereba nupa machado soidanamaki nanthokhtuna chakhragani khalli mathangge sinda Sabrina na eyewitness haibdi mamini uhoba miyoi tare adugi manungdagi Dharamji hariba nupa adugo unaduna wari sarami Dharamji na Sabrina da hairi aigi imita uba thabaksinga dudi aina ui haina soidanamaki haigani aisu nupa amani nupa ama oibagi izat aigi ifamda leiri Sabrina su mathamai khara chawtholaduna hairi aidi case asida akhoi maithiraga dra haiduna pakhatpa horurabani Dharamji na Sabrina bu themjiladuna hairi kari maramgi damakta adumna khalibano wakhal pikhaganu akhoi mayam leiribasidi makhoi ani na sanariba wari edu losilakpa matamda Dharamji na khara ikairap tawna Sabrina da hairi Sabrina ai asengba wa adubudi ai hainingi adubu aidi lairebanina pangal amadi thokloidawri Sabrina su Dharamji na hairibado karino haiba khangi maramaduna Sabrina mayumda leiriba mahakna tungchanjariba paisa adu lauthoktuna Dharamji da pina nabagi damakta Sabrina mapaga loinara lakhi Sabrina na mahakna tungchanjariba paisa sing adu Dharamji da pirami aduga hairai nangna hairiba lupa lising yankhe dudi suba ngamdre aigi khota haujiki oinadi lupa lising kundagi haina leite haiduna mahakna tungchinduna thamjariba lupa lising kun adu Dharamji da pirami Dharamji na ana fangliba paisa adu yamde khaladuna courta chumba wa hairaklaroi haina pakhacharaduna Sabrina na hairi Dharamji nangonda paisa darkar taba tarabadi engonda adum hairau Dharamji su Sabrina gi mata oduda wasakladuna hairi aina numit aduda ukiba thabak singado courta amta chithadana loina haigani mathangge sinda Sabrina na mahaki mache Jessica ga thabak tominarambi wetter oikibi Priyanka gi manakta laktuna hairi laibak thiraba numit aduda nangna uhobo thawdok singdo amata chithadana courta soidana haibiyo Priyanka nasu nimit aduda uhoba thawdok khodimak soidanamaki haigani haiduna Sabrina da thajaba pirakhi masigi matungda Sabrina na Priyanka gi mamaga amu unarami adubu Priyanka gi maman hairi thawdo adu maike emadagi yenglabadi aigi mitsina uhowi haiba yai aduga maike emadagi yengba tarabadi aigi mitsina uhowde haiba su yagani case adugi matangda ai kari haigadabu no khangdre numit aduda ainu uhoba singado ai kari no haiba isana haje phawba khanjaba ngamdri masigi matungda Priyanka gi mamana Jessica bu kauduna kapsinarami aduga case adudagi mahak yaudana wa thaidoktuna lerami sanga panga yana chawba achaw sang loinaba karbar tawba paisa paiba senjaw paiba singdi jigumba case amada chenaba haibase makhoi gi oinadi yamna mangjaba makhoi gi business aduda yamna sokpa maramna case asida yawningdabani haibasu Sabrina na mayek sena khanglami adubu mahaknadi case asigi maramda asengba wa haidaba yaroi haiduna kamdwnati hairuni masa hinglabadi yare magi mi soktrabadi yare khanduna leikraba miyoising aduda monogi emu manungsu case adu thengnanabagi damakta thaurang tawa hokre Delhi gi maming leiraba ukil Shyam Tolani ga unaduna wari tanarami Shyam Tolani na hairi nakhoi case asida khwaidagi maru oiriba midi Vikram hairiba mamini uhowi hairiba nupa aduni karigumba Vikram hairiba nupa asina Jessica da namai kaptuna hatkiba nupa adu mononi haiduna maya mamangda phongna hairakpa tarabadi case asi fana haiba ukil oidunasu aina thengnaba ngamloi aida natte prithivida leiriba ukil amatana nahakena chanupa bu kanba ngamloi maramaduna case asida khwaidagi maru oiriba witness ti Vikram hairiba nupa aduni Pramod ki manau nupana Shyam Tolani da hairi witness ki damakta karisu khalunu Vikram hairiba nupado ai fajana wari chanage aina fajana wari chanabu matamda mahak soidanamaki gyan tagani masigi matungda Shyam Tolani na hairi madu eba tarabadi hojik leiriba problem si ama khatanga silakle nongmai marugi matangda khatangaire wahe si taba matamda Vishal gi mapana hairi madugi di kasu khalunu aina thokpa yanana ba sinkrage Sabrina su khangi Vikram hairiba witness asi kayamu yamna maru eba mino haibado maramaduna Sabrina na Vikram ga wari chananabagi damak Vikram gi memda phone torakhi adubu Vikram na pairiba phone adu Vikram gi ma changchilaktuna Vikram gi makhutagi mullaga phone adu kakthakhi maikai khudimaktagi oirakliba mawng matawasi ubada Sabrina amadi makhoi gi imung manung gi miyoi singdi esasi ngamgani haibagi asa usilaktre mathangi sinda monogi mama mapa Jessica gi memda lakhi Jessica gi mama mapa su kari haigadabano kari tawgadabano takhom khanglamde maramaduna makhoi imuna kausinduna makhoi mari punna phamena duna lerami monogi mama mapa na purakpa lei pareng adu Jessica gi photo mangda kalami Sabrina de Vikram ga wari chanaba phangdaba duda Vikram gi memdo ena direct laklami adubu Vikram di imung manung puduna mahaki hanagi leifam adudagi yum hongduna chatkhre haiduna security guard aduna hairakhi adubu Vikram na di magi ka manung dagi Sabrina na makhoi gi gate ki mapanda leptuna mahakpu unaba laklibado urami adubu mahak na di Sabrina gi manakta chathide imung da tumina lotuna adum laikhi mathangi sinda Sabrina na Vikram ga unaba chalubadagi unaba phangdaduna yamna wana halakpa matamda mahaki mapan hairi mono gi mama mapado ekhoi imung da laklami wahe si taba matamda Sabrina gi asagu punamak mapada loina tainarami Sabrina na yamna sauna hairi
ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯍꯜꯂꯤꯕꯅꯣ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯅꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯩꯒꯤ ꯏꯆꯦ ꯍꯥꯠꯈꯤꯕꯗꯣ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯋꯤꯠꯅꯦꯁ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯄꯩꯁꯥꯅ ꯂꯩꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯄꯨꯁꯤꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯦꯕꯨ ꯍꯥꯠꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯗꯟꯗꯤ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯐꯪꯂꯣꯏ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯍꯥꯠꯄ ꯃꯣꯅꯨꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯏꯃꯨꯡ ꯑꯁꯤꯗ ꯀꯧꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ ꯁꯕ꯭ꯔꯤꯅꯥꯒꯤ ꯃꯄꯥꯁꯨ ꯃꯆꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗ ꯋꯥ ꯈꯨꯝꯐꯝ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯇꯣꯝꯗ ꯇꯨꯃꯤꯟꯅ ꯃꯁꯥ ꯃꯇꯣꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯁꯕ꯭ꯔꯤꯅꯥ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯃꯆꯦꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤꯗ ꯃꯥ ꯅꯠꯇꯅꯗꯤ ꯃꯆꯦꯒꯤ ꯂꯥꯟꯊꯦꯡꯅꯕꯤꯅꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯄꯦꯟꯗ꯭ꯔꯕ ꯁꯕ꯭ꯔꯤꯅꯥꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯔꯗꯨꯅ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯈꯤ ꯑꯁꯣꯝꯗꯅ ꯄ꯭ꯔꯃꯣꯗꯅ ꯃꯆꯥꯅꯨꯄꯥ ꯃꯣꯅꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯕꯦꯜꯗ ꯂꯧꯊꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯒꯨꯞꯇꯅ ꯁꯕ꯭ꯔꯤꯅꯥꯕꯨ ꯁ꯭ꯇꯦꯁꯟꯗ ꯀꯧꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯃꯗꯤ ꯃꯣꯅꯨꯅ ꯆꯦꯟꯈꯤꯕ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯐꯪꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯑꯍꯥꯟꯕ ꯔꯤꯄꯣꯔꯠꯇꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯅꯤꯗꯣ ꯃꯥꯟꯅꯗꯦ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯑꯣꯟꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯁꯕ꯭ꯔꯤꯅꯥꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯕꯨ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕꯅꯣ ꯑꯣꯐꯤꯁꯔ ꯒꯨꯞꯇꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥꯕꯨ ꯂꯩꯔꯕꯗꯤ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯑꯣꯏꯍꯟꯕ ꯌꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯔ ꯒꯨꯞꯇꯅ ꯁꯕ꯭ꯔꯤꯅꯥꯗ ꯍꯥꯏꯔꯛꯏ ꯃꯣꯅꯨ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯖꯦꯜꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯣꯅꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ 15 ꯄꯤꯔꯛꯈꯤ ꯁꯕ꯭ꯔꯤꯅꯥꯅ ꯒꯨꯞꯇꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯒꯨꯞꯇꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯤꯕꯗꯣ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯈꯨꯗꯤꯡꯃꯛ ꯃꯣꯅꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯁꯕ꯭ꯔꯤꯅꯥꯅ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯇꯞꯅ ꯍꯪꯂꯛꯏ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯀꯅꯥꯅ ꯑꯣꯟꯊꯣꯛꯅꯈꯤꯕꯅꯣ ꯒꯨꯞꯇꯅ ꯍꯥꯏꯔꯛꯏ ꯂꯦꯕꯣꯔꯦꯇꯔꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯀꯨꯜꯗꯤꯞ ꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯟꯊꯣꯛꯄ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯕ꯭ꯔꯤꯅꯥ ꯅꯪ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁꯀꯤ ꯀꯃꯤꯁꯅꯔꯗ ꯆꯠꯇꯨꯅ ꯀꯃꯤꯁꯅꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔꯗ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯜꯂꯨ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯕ꯭ꯔꯤꯅꯥꯅ ꯄꯨꯂꯤꯁꯀꯤ ꯀꯃꯤꯁꯅꯔꯒ ꯎꯅꯗꯨꯅ ꯃꯥꯅ ꯈꯪꯂꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁꯀꯤ ꯀꯃꯤꯁꯅꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯕ꯭ꯔꯤꯅꯥ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯄꯥꯡꯈꯟꯅ ꯈꯟꯖꯟꯒꯅꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯃꯨ ꯂꯩꯕꯥꯛ ꯑꯁꯤ ꯁꯔꯀꯥꯔ ꯄꯥꯜꯂꯤꯕꯅꯤ ꯁꯔꯀꯥꯔꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯂꯦꯝꯅꯗꯤ ꯁꯨꯡꯊꯥ ꯊꯥꯔꯣꯏ ꯑꯗꯨꯕꯨ ꯁꯕ꯭ꯔꯤꯅꯥꯁꯨ ꯍꯟꯕ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁꯀꯤ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯇ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯐꯥꯎꯕ ꯆꯦꯟꯖ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕ ꯋꯥꯅꯣ ꯑꯗꯨꯕꯨ ꯅꯪꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯔꯕꯅꯤꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯀꯔꯤ ꯋꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯒꯠꯍꯜꯂꯒꯅꯤ ꯁꯕ꯭ꯔꯤꯅꯥ ꯅꯪꯒꯤ ꯀꯦꯁ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯛꯈꯤ ꯀꯃꯤꯁꯅꯔ ꯑꯗꯨꯒꯤ ꯍꯣꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯕ꯭ꯔꯤꯅꯥꯁꯨ ꯆꯤꯡꯅꯕ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯔꯥꯅ ꯃꯥꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯗꯨꯗ ꯄꯥꯎ ꯄꯥꯔꯝꯃꯤ ꯀꯥꯠꯃꯥꯟꯗꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯦꯜꯂꯤ ꯇꯝꯅ ꯄꯥꯏꯔꯛꯄ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯏꯖꯦꯛ ꯇꯧꯈ꯭ꯔꯦ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯐꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯤꯔꯥꯅ ꯄꯥꯎ ꯄꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯕꯣꯁ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯔꯥꯅ ꯍꯥꯏꯔꯛꯏ ꯄ꯭ꯂꯦꯟ ꯍꯥꯏꯖꯦꯛ ꯇꯧꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯄꯦꯁꯦꯟꯖꯔ 200 ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯄꯦꯁꯦꯟꯖꯔ 200 ꯑꯗꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯦꯔꯣꯔꯤꯁ 3 ꯍꯥꯟꯅ ꯏꯟꯗꯤꯌꯥꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅꯁꯨ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯕ꯭ꯔꯤꯅꯥꯒꯤ ꯕꯣꯁꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯂꯦꯟ ꯍꯥꯏꯖꯦꯛ ꯇꯧꯕꯒꯤ ꯄꯥꯎ ꯑꯁꯤ ꯉꯥꯛꯇ ꯑꯣꯏꯅ ꯐꯣꯡꯂꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡꯗꯤ ꯊꯑꯣꯏꯅ ꯐꯣꯡꯂꯒꯨꯝꯁꯤ ꯄ꯭ꯂꯦꯟ ꯍꯥꯏꯖꯦꯛꯇ ꯑꯣꯏꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯔꯣ ꯑꯗꯨꯕꯨ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯗꯤꯇꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤꯀꯥ ꯁꯤꯕꯒꯤ ꯀꯦꯁ ꯑꯗꯨꯗ ꯆꯦꯟꯅꯕ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨ ꯊ꯭ꯔꯤꯇꯟ ꯇꯧꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯎ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ ꯃꯁꯤꯗꯤ ꯀꯚꯔ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯖꯦꯁꯤꯀꯥꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯍꯥꯞꯄꯣꯏꯗ꯭ꯔꯥ ꯑꯗꯨꯕꯨ ꯃꯤꯔꯥꯅ ꯑꯗꯤꯇꯤꯒꯤ ꯋꯥ ꯑꯗꯨ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯋꯥ ꯑꯗꯨꯗꯤ ꯈꯔ ꯇꯞꯊꯈꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄ꯭ꯂꯦꯟ ꯍꯥꯏꯖꯦꯛ ꯇꯧꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯣꯏꯅ ꯊꯤꯈꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯔꯝꯖꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯕ꯭ꯔꯤꯅꯥꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯈꯤ ꯁꯕ꯭ꯔꯤꯅꯥ ꯑꯃꯗꯤ ꯗꯔꯝꯖꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯗꯔꯝꯖꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯥꯎ ꯇꯥꯕꯗ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ 5-star ꯍꯣꯇꯦꯜ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏ ꯃꯣꯅꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒ ꯕꯤꯀ꯭ꯔꯝꯗ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯣꯏꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯗ ꯀꯤꯍꯟꯈꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯗꯤ ꯁꯤꯡꯕꯅꯤꯅ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯂꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯁꯦꯡꯅ ꯁꯕ꯭ꯔꯤꯅꯥ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯎꯍꯧꯕꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯧꯔꯤꯕ ꯄꯩꯁꯥ ꯈꯔ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩ ꯇꯉꯥꯏꯐꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯂꯧꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯕ꯭ꯔꯤꯅꯥ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯕꯤꯀ꯭ꯔꯝꯅ ꯂꯩ ꯍꯥꯏꯔꯤꯕ 5-star ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯔꯤꯁꯦꯞꯁꯅꯤꯁꯁꯤꯡꯗ ꯕꯤꯀ꯭ꯔꯝꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯤꯁꯦꯞꯁꯅꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯣꯇꯦꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯃꯤꯔꯥꯅ ꯇꯤꯚꯤꯗ ꯄꯥꯎ ꯄꯥꯔꯝꯃꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯄ꯭ꯂꯦꯟ ꯍꯥꯏꯖꯦꯛ ꯇꯧꯕ ꯅꯨꯃꯤꯠ 3ꯅꯤꯒꯤ ꯃꯇꯨꯡꯗ ꯁꯔꯀꯥꯔꯅ ꯃꯃꯤꯡ ꯂꯩꯔꯕ ꯇꯦꯔꯣꯔꯤꯁ 3 ꯊꯥꯗꯣꯛꯇꯨꯅ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯄꯦꯁꯦꯟꯖꯔ 200 ꯑꯗꯨ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯔꯥꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯤꯚꯤ ꯁ꯭ꯇꯦꯁꯟ
ꯇꯦꯕꯜꯗ ꯁꯕ꯭ꯔꯤꯅꯥ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯁꯕ꯭ꯔꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯪꯒꯤ ꯅꯆꯦ ꯖꯦꯁꯤꯀꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯁꯕ꯭ꯔꯤꯅꯥꯗ ꯋꯥ ꯐꯖꯕ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯗꯤꯇꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯁꯕ꯭ꯔꯤꯅꯥꯕꯨ ꯖꯦꯁꯤꯀꯥ ꯀꯦꯁꯀꯤ ꯃꯔꯤ ꯂꯩꯅꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯝꯃꯤ ꯁꯕ꯭ꯔꯤꯅꯥꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯒꯤ ꯏꯆꯦ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯦꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯗꯁꯨ ꯍꯦꯛꯇ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯁꯕ꯭ꯔꯤꯅꯥꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯖꯦꯁꯤꯀꯥꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯩꯈꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯕ ꯃꯈꯩ ꯋꯥꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯌꯨ ꯉꯥꯎꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯌꯨ ꯒꯤꯂꯥꯁ ꯑꯃꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜꯕꯨ ꯌꯨ ꯒꯤꯂꯥꯁ ꯑꯃꯅ ꯍꯦꯟꯅ ꯇꯥꯡꯕ ꯍꯦꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯕ꯭ꯔꯤꯅꯥꯅ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯍꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯕ꯭ꯔꯤꯅꯥꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯦꯒ ꯂꯣꯏꯅꯅ ꯂꯩꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯅ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯣꯔꯠꯇ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤꯀꯥ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯀꯣꯔꯠꯀꯤ ꯇ꯭ꯔꯥꯏꯌꯦꯜ ꯍꯧꯔꯦ ꯁꯕ꯭ꯔꯤꯅꯥꯁꯨ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯀꯣꯔꯠꯇ ꯂꯥꯛꯈꯤ ꯃꯣꯅꯨꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯆꯧ ꯑꯁꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯔꯠ ꯌꯧꯁꯤꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯣꯔꯠ ꯃꯅꯨꯡꯗ ꯁ꯭ꯌꯥꯝꯅ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨꯅ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯦꯁꯤꯀꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯣꯅꯨꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯈꯤ ꯑꯗꯨꯕꯨ ꯁ꯭ꯌꯥꯝꯅ ꯑꯃꯨꯛ ꯑꯣꯟꯈꯠꯇꯨꯅ ꯍꯪꯂꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯌꯨ ꯊꯛꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛ ꯌꯥꯝꯅ ꯃꯤ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁ꯭ꯌꯥꯝꯅ ꯖꯦꯁꯤꯀꯥꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯌꯨ ꯉꯥꯎꯔꯕ ꯅꯪꯅ ꯀꯝꯗꯧꯅ ꯅꯤꯡꯁꯤꯡꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯑꯗꯨꯗ ꯆꯥꯟꯁ ꯂꯧꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯑꯗꯨꯕꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯀꯣꯔꯠꯇ ꯄ꯭ꯔꯨꯞ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯅ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯃꯥꯗꯨꯗ ꯑꯃꯨꯛ ꯀꯧꯊꯣꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯣꯅꯨꯅ ꯖꯦꯁꯤꯀꯥ ꯍꯥꯠꯈꯤꯕꯗꯨ ꯅꯍꯥꯛ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯇꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯝꯕ ꯃꯤꯅ ꯀꯥꯞꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦ ꯑꯩ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯣꯅꯨꯒꯤ ꯂꯣꯌꯔ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯇꯥꯅꯤꯡꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨꯕꯨ ꯀꯤꯍꯜꯂꯝꯃꯤ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯎꯠꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯄꯔꯁꯣꯅꯦꯜ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯁꯕ꯭ꯔꯤꯅꯥꯒꯤ ꯂꯣꯌꯔ ꯑꯣꯏꯔꯤꯕ ꯁꯛꯁꯦꯅꯥꯅ ꯖꯁꯇ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯑꯗꯨ ꯖꯁ ꯑꯗꯨꯅꯗꯤ ꯀꯩꯝꯇ ꯃꯋꯥ ꯂꯧꯕꯤꯔꯝꯗꯦ ꯗꯤꯁꯃꯤꯁ ꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ ꯖꯁ ꯑꯗꯨꯅꯁꯨ ꯃꯣꯅꯨꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕ ꯎꯀꯤꯜ ꯁ꯭ꯌꯥꯝꯗꯅ ꯍꯦꯟꯅ ꯄ꯭ꯔꯤꯐꯔꯦꯟꯁ ꯄꯤꯕꯒꯨꯝꯅ ꯇꯧꯔꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯃꯃꯤꯠ ꯃꯟꯅ ꯎꯍꯧꯕ ꯋꯤꯠꯅꯦꯁꯁꯤꯡꯒꯤ ꯃꯔꯛꯇ ꯊꯃꯣꯏ ꯁꯦꯡꯕ ꯁꯤꯕ ꯀꯤꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯖꯦꯁꯤꯀꯥꯕꯨ ꯃꯣꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯅꯤ ꯃꯣꯅꯨꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯃꯤ ꯑꯁꯤꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯊꯝꯕ ꯌꯥꯔꯣꯏ ꯃꯍꯥꯛꯇꯤ ꯖꯦꯜꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯈꯧ ꯄꯣꯡꯕ ꯃꯈꯩ ꯂꯥꯎꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯧꯕ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯋꯤꯠꯅꯦꯁꯀꯤ ꯗꯣꯛꯇ ꯆꯪꯂꯛꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯣꯅꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯖꯦꯁꯤꯀꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁ꯭ꯌꯥꯝꯅ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯃꯍꯥꯛꯅꯤ ꯄꯥꯔꯇꯤ ꯆꯠꯄ ꯃꯇꯝꯗ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯛꯈꯤꯕ ꯌꯨꯁꯤꯡ ꯑꯗꯨꯗ ꯕꯦꯁ ꯇꯧꯗꯨꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯁꯤ ꯀꯦꯔꯦꯛꯇꯔ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯎꯠꯅꯅꯕ ꯍꯣꯠꯅꯔꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯛꯊꯠꯅꯅꯕꯁꯨ ꯍꯣꯠꯅꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯛꯁꯦꯅꯥꯅ ꯑꯃꯨꯛ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯇꯔꯟ ꯌꯧꯔꯛꯈꯤ ꯑꯗꯨꯕꯨ ꯁꯛꯁꯦꯅꯥꯅ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨꯅ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯎꯗꯦ ꯃꯈꯣꯏꯗꯤ ꯀꯅꯥꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯅꯔꯛꯈꯤ ꯁꯛꯁꯦꯅꯥꯅ ꯃꯍꯥꯛꯀꯤ ꯑꯂꯩꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯅꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯕꯁꯨ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨꯅꯗꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤ ꯎꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯛꯁꯦꯅꯥꯅ ꯙꯔꯝꯖꯤ ꯍꯥꯏꯔꯤꯕ ꯋꯤꯠꯅꯦꯁ ꯑꯗꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯁꯕ꯭ꯔꯤꯅꯥꯗꯤ ꯙꯔꯝꯖꯤꯅ ꯑꯁꯦꯡꯕ ꯋꯥꯍꯩ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯕꯤꯔꯛꯀꯅꯤ ꯈꯟꯗꯨꯅ ꯙꯔꯝꯖꯤꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯙꯔꯝꯖꯤꯅ ꯍꯥꯏꯔꯛꯏ ꯂꯥꯏꯕꯛ ꯊꯤꯔꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯗꯤ ꯗꯤꯜꯂꯤꯗ ꯂꯩꯇꯦ ꯑꯩꯗꯤ ꯏꯃꯥ ꯅꯥꯕꯗꯒꯤ ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯑꯣꯏꯅ ꯂꯩꯈꯤ ꯙꯔꯝꯖꯤꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯕ꯭ꯔꯤꯅꯥ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯁꯥ ꯑꯗꯨꯁꯨ ꯀꯥꯏꯈ꯭ꯔꯦ ꯇꯁꯦꯡꯅꯃꯛꯀꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯥꯏꯊꯤꯔꯕ ꯃꯤ ꯍꯥꯏꯕꯗꯣ ꯁꯕ꯭ꯔꯤꯅꯥ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯛꯏ ꯀꯦꯁ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯋꯤꯠꯅꯦꯁ ꯕꯤꯀ꯭ꯔꯝꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯅꯕ ꯖꯁꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯋꯤꯠꯅꯦꯁ ꯕꯤꯀ꯭ꯔꯝꯅ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯅ ꯋꯤꯠꯅꯦꯁ ꯕꯤꯀ꯭ꯔꯝꯗ ꯍꯪꯂꯛꯏ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯕꯤꯀ꯭ꯔꯝꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯍꯤꯟꯗꯤ ꯐꯖꯅ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯍꯪꯕꯤꯌꯨ ꯕꯤꯀ꯭ꯔꯝꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯕꯤꯀ꯭ꯔꯝꯅ ꯀꯔꯝꯕ ꯂꯤꯂꯥ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤ ꯈꯜꯂꯨꯕꯗ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯏꯪꯂꯤꯁꯇ ꯍꯪꯂꯛꯏ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯍꯥꯛ ꯍꯥꯟꯅ ꯎꯈ꯭ꯔꯕ꯭ꯔꯥ ꯖꯦꯁꯤꯀꯥꯗ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤꯔꯥ ꯕꯤꯀ꯭ꯔꯝꯅ ꯈꯨꯝꯂꯛꯏ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩ ꯍꯥꯟꯅ ꯎꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯔꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯕꯥꯔꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯖꯦꯁꯤꯀꯥꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯣꯅꯨꯅ ꯅꯠꯇꯦ
Magi pakhum ase taba matamda court aduda tiliba miyamsing adu magi thokpa wa ngangnaba haunarakhi maramdi Jessica gi case asida FIR paliba nupa ase Bikramni mahaknani Jessica bu monuna hatpani haina ihan hana haikibado masei matungda Bikramna yamna confident leina harai numit aduda nomai kapkiba miyoy adu anini mi amadi yamna wangi awangba miduna ekoi bar gi silingda nomai ama blank fire tokhi aduga khara nemba nupa aduna Jessica da nomaina kapkhi khara nemba nupa aduga mangda lepliba monu haiba nupa asiga masak khitang manai tasengmadi nomai adu monuna kapkhiba natte matang asida saksenana just da harai witness asina hairibase machin thibani maramdi Bikramna police tapi kiba statement aduda Bikram samakna monu haiba nupa aduna Jessica bu nomaina kaptuna hatkhi haina police da statement pikhrabani tanja asida Bikram harai aina police tapi kiba statement adudi Hindi da iba ngaktani adubu aidi Hindi fajana khangde maramaduna aigi statement da idiba wasing ado kari no haiba ai mamutana khangde officer Guptan harai witness asina hairibase machin thibani mahangna FIR adu sign taramdaida mahangna piriba statement adu hanjin paduna mangonda su tahan khrabani adubu Shyamna Guptan haibu wadu thawina taramde witness Bikram do oina namduna hangjilakhi mangda lepliba miyoy sing asidagi Jessica da nomai kaplamliba miyoy adu yawbra Bikramna su yawde haina khumlakhi masigi matungda Shyamna makhau pongna harai numit aduda miyoy ani lakhi miyoy awangba aduna silingda nomai kapkhi aduga miyoy anemba aduna Jessica da nomai kapkhi numit aduda tongan ba nomai ani sizinakhi aina haiba wapam asi proof tongnanabagidamakta forensic expert Kuldip pu kaushili haiduna Kuldip pu kaushilami masigi matungda Kuldip nasu just hairakhi case asiga mari lenana phangkhiba kapthokraba nomai tokning amadi kar manungdagi phangkhiba kapa yariba nomai maru ani edo tongan ba nomai dagi kapkadaba maru ngaktani nomai maru ani do manade masina takpadi laibak thiraba nimit aduda nomai paiba miyoy ani lakhi miyoy aduna tongan ba maphamda nomai kapkhi haibani makoina sanariba wa asi taba matamda officer Guptana laurakhi police na investigation tawba matamda phangkhiba nomai maru ani edudi sapmana khibani adubu lebna phangliba report asida nomai maru ani do manade haiba tarabadi kanagumba miyoy amana nomai maru do sindokna khibani onthokna khibani tanja asida Shyamna yamna haina singna wa khara hairakhi aigi client da maral siriba miyoy sing asina sarkar gi office da thabak toriba miyoy sing police department da toriba miyoy sing asi machin thibani oidaba ngangbani hairi masidagi hendoktuna witness khudimaksu machin thibani oidaba ngangbani hairi madu eba tarabadi achumba nganglibase kanano asumba sidi evidence khatangna puthokadabani evidence na proof togadabani adubu aigi client monubu mara leire haibagi evidence ting asi phawba saksena amadi mahagi kangbona puthokpa ngamdri maramaduna makoina aigi client da siriba maral sing ase sasinaba maral ngatani tasengna aigi client monodi mara leitabani case ti dum makha chathari adubu Sabrinana Inspector Gupta ga station da unaba lakpa matamdadi hanaga manadre officer Gupta su handakti Sabrina uba matamda mahak su mamai leiduna chenba hore masigi su mathakta nomagi case aduda mai pakani haibagi asa uraktrabada Sabrina gi emung manung sagani thakani haiba phawba kawkhre saba thakpa changkhidre Sabrina su masigi case thengnanabagi damakta question chenbane mahakna hangjariba travel agency ani du paraga thabak torpa matamdadi mahak su samsamba miyoy amana hingba punsi mahing adu phawba hingba ngamdre matam kuina sum case thengnaduna lakpana case thengnaraliba asi sahi ani phajilakle adubu ngasi phawba mara leiriba miyoy adu korna puthokpa ngamdri adubu Sabrina ngasi phawba mahak honaba leplamde witness khodimakta phone tawduna makhoibu asengba wa haibinabagi damakta hanna haijarami matam kuina case asi chatharakpana maram oiraga judge aduna su khangle kanano asengba mi harpase adubu Sabrina gi side tagi proof tawa ngamlaroi haibasi su judge aduna khanglami maram aduna mahakti case asi masa matumda lojarakpa yana wana ngaiduna lerami leptana case thengnarakpana case thengnarakliba asi sahi mari phajankhre adubu ngasi phawba rai ma phawba taba ngamdri matam kuina ngaraklabagi matungda 2006 ki ingthamtha matamda court ki judge aduna Jessica case ka mari lenana rai ma takhi mathangi sinda journalist Mirana mahaki memda lakliba khabar adu hangdoktuna yengluba matamda Mirana magi punsi yoeba khwaidagi ngaklaba paw ma pakhi paw adudi atai karisu natte Jessica hairiba nupi adu mina halaga siba natte haiduna khabar da yamna chauna yaurakhi Pawadu parabo matamda mirasu khangle Delhi hariba mafam asidadi asum aran haiba wafam amata leitre Delhi hariba mafam asida chanariba sidi power paiba sakti leiba sangha leiba pasha paiba asina oramle Delhi dadi icham samba misam amagi wa kanamtana tabidre haiba miranasu mayek sengna khangkhre mathangi sinda TV gi pawdasu Jessica gi case ka mari lenana phakhiba miyoy singadu mara leite haina korna thadokkhre haina pawda mayek sengna hairakhi paw sitaba matamda monogi imung manung singdi haraubugi ngamkhai lekhide adu solabi Jessica gi mamadi ningba kairaduna thamoi shokna makhol hauna kapkhi Jessica su madu mangai mahaki mafamda hauzik kanamta da thajaba leitre
TV da lakliba paw du taba matamda officer guptadi yamna shauna TV da yengduna lerami mahak su khangi mihat padu kanano haiba adubu mahak na khangna kari su tawbu ngamkhide maram aduna ni mahak su masa matomda maithireba nupa amagumna tuminna famduna leiribase TV da paw pariba news anchor aduna hairakhi Jessica mihat kamai lenana puthorakliba witness sing aduna mihat pa adu masak takpa ngamkhide masigi su mathakta police singna Jessica hatpa matamda sisinakhiba khulai adu ngasi phabo puthokpa ngamde maram aduna Jessica hairiba nupi si kanana hatpano haiba puthokpa ngamdre court ta proof tawba ngamdre maram aduna monu amadi mahak loinariba mamanaba singadu maral amta leite haduna makhoi bu kona thadokhibani paw asi taba matamda officer guptadi sawbana kham thengkhre paw asi taba matamda lakna phana bangamda makhai sawribasi officer gupta khatanatte mirasu paw asi tarba matamda mahaksu yamna sawningkhi mathangi sinda Jessica gi mama paw nungai taba sina maram oiraga heart attack taropodagi wanthaduna leramle Sabrina na kochen chenduna mama bu hospital da purakhi adubu asomdadi monugi mapa masa haibadi monu amadi promote makhoi anidi yamna nungaina achikpa mafam amada chatuna laibak mayam hauduna lai khoramnabagi damakta koicha chatuna yamna nungaina lerami Sabrina amadi Jessica gi mama matam khara hospital da yamna wana awa chaina khanglamlaba matungda mahaksu sikhre adubu asomdadi monu mapa masadi haujuk phawa lai khoramagi khongjat adu loidri mayam punna harauna punna lai khoramduna lerami mathangi sinda maithirabi ningba kairabi Sabrina na mahaki mama leitabagi pawdu mapada tamlami pawdu taba matamda Sabrina gi mapasu wanthaduna leimaida takhi mathangi sinda Mirana magi boss ta hairami Jessica gi case adu amuhanna nauna khabar da phongba haurasi pawda hapase adubu magi boss aduna di yaramde adubu Mirasu hanba leramde case asi matangda paw pidaba yaroi haiduna giri taktuna lerami mahaki boss na hairai matam amada case asigi matangda nangonda report taw haina nangonda hairu matamdadi nangna case asi paikidabani aduga haujina kari maramgi damakta case asi paigi hairibano Mirana yamna sauna hairai mara lairaba nupa aduna ilai na mayam mamangdagi nanthokuna chatkiba asi masi nanthokpham thoktabani mara lairaba nupa ado maralgi matung ina danding phangpham thokpani monu hairaba nupa aduna Jessica hatpani haibasi nangna sukhangi ai sukhangi aduga mafam aduda tinkiba miyoi chahom aduna sukhangi madu fana khangbo oirabasu nupa aduna mara laiktaba magumna ngasisu yamna nungaina punsi lenduna leiri mathangda amuk party amada mana nupi ma halamba tarabadi kamdauba tariba boss aduna hairi ekoigi ithodi ekoina uriba pawdu tamba khatani mi ama mara lei natragana lei haibududi ekoigi ithau natte adubu Mirana su magi aroiba wa amoina hairi karigumba aina Jessica gi case ki matangda TV da report tawjage hairibase karigumba nangna yadaba tarabadi aibu thabak asidagi lokthokpiro Miragi boss adusu upai letraduna Mirana hairibadu yarami adubu boss aduna hairi haujikti case su hearing loikre ekoina hajikpu kari tawningai leibage Mirana marau leina hafen noklaga hairi ekoina tawgadaba thabak mayam ama leiri mathangi sinda Mirana mahaga thabak taminariba staff sing adu athubagi oina meeting tawnanabagi damakta TV station da loina korami masigi matungda Mira amadi mahaka thabak taminaribi Aditi hairibi nupi daga loinana Jessica gi case ta senakhiba Bikram hairibi nupa adugi maramda thijanba horakhi makoina Bikram gi maramda thijanbadagi khangle Bikram hairibi nupa asi model ni mahak actor ama oinanaba yamna kanna honari haibase khangkhre masigi matungda Mirana mahakna tawge khaliba plan adu mahaki boss ta hairami adubu mahaki boss aduna hairai nangna tawge khaliba thaba asi ekhoi journalism gi ethics ki wangmada leiba thabak ni masigumlaba mathong hoktaba thaba ase tawge haina khanganu hairakhi Mirana hairakhi journalism gi ethics thogaiduna ekhoina ekhoigi channel asibu mi mayamna yengnaba amadi ekhoina namliba paw ase mina taningnaba haiduna ekhoina journalism gi ethics ki wangmada leiba thaba kaya amadi tawkre adubu ngasi aina tawge hairiba thaba asidi journalist ki ethics ki wangmada leiba oiba tarabasu ngasi aina tawgodriba thaba asidi achumbagi damaktani Jessica amadi mahaki boss makhoini na ngangnariba wari sing ase taraba matungda TV channel adugi mapuna Jessica amadi mahaki boss ta hairai achumbagi damakta Jessica na tawge hairiba thaba ase tawhankhro mathangi sinda Mirana tawa plan matung ina Aditi hairibi staff aduna Bikram gi mem da phone torai aduga hairai ai gaming Aditi kawi Mumbai feature film hairiba film puthokpai company adudagi phone torakpani film gi wari sanagi haiduna Bikram su Aditi na hairiba wasing adu thajarami maram aduna Aditi na Bikram bu hotel amada audition gi damakta kaurami mathangi sinda Aditi makhoiga thabak taminaba staff mogalenana Bikram hairiba nupa adu unaba lakhi adubu Bikram na laktringe mamangdagi hauna makhoina wari sanagadoriba ka aduda spy camera mayam ama thinduna Bikram na ngangadoriba wakhodimak record tawnanaba sem satuna leikrabani aduga Aditi amadi Bikram makhoini na wari sanariba ka adugi thangnaba ka adudana Mirana lusingduna atai atopa staff kharaga loinana
kaadu da sanariba wa khudimak record tawri camera da uriba khudingmaksu record tawrami Aditi ga loinana Vikram unaba lakliba nupi adugi maming Michelle kawi Michelle na film puthokpagi producer saribani maramaduna Michelle na Vikram da hanglai Vikram nang Hindi English phajana khangbra Vikram na yamna chawthona khomlai Hindi English Bengali ai phajana khangi masida sinate yam fluent oina Hindi ngangba ju hai Vikram na yamna chawthona makha tar ai se hoji Hindi film amada role macha ama phangudagi Hindi film do namli Hindi film adugi audition tawa matam dasu makoina pirakkiba script to Hindi dani maramaduna ai Hindi di phajana ngangba ngami thangnaba kada phamlibi Mirana Aditi gi nakongda napliba Bluetooth earphone macha aduda tamna hairai mahakna Hindi hai haribado Hindi da dialogue khara nganghalo Aditi nasu Mirana hairakpa matungina Vikram da Hindi da dialogue khara haira o haiduna dialogue khara haihalami Vikram su yamna chawthopga loinana mahakna haijaba di film gi dialogue mayam ma hairami adubu mahakna Hindi ngangiba amadi Hindi da wari sanariba punama adudi spy camera aduna loinamak record tawrami Hindi da dialogue tawna Vikram nasu mahaki haijariba Hindi amadi Bengali mayek sing adu uthoknabagi damakta asumna hairai Hindi amadi Bengali mayek asida yamna chawba khenaba ama lei mahakna hairakliba wa se taba matamda Mirana amuksu Aditi gi earphone da tamna hairai mahakna Hindi amadi Bengali maramda khangya haribado explain tawhalu mahak kayamu yamna Hindi hai haibado mayam mangda unanaba Masih matungda Aditi nasu Vikram da hanglaki Hindi amadi Bengali da kamdwna khenaribano Vikram na yamna confident lain hairai Hindi da di gender lay haibadi nupi nupa da sijinagadaba tongan ba word lay adubu Bengali da di nupi da nupa da sijinagadaba tongan ba word oina lekte Vikram na asyam phajana Hindi da explain torokliba du taraba matungda Mirana masa matumda haijai nangi film shooting di ngasai dagi hokhrabani mathangi sinda Mirana makoina lotna record torokhiba Aditi amadi Vikram makoini na Hindi da wari sanariba adu akoi pawge channel adu da telecast torokhi masida sunate Vikram amadi Aditi makoini na Jessica gi case ki matangda wari sanariba adu su recording oina thador recording aduda Vikram na hairi mono hairi banupa aduna Jessica bu nomaina kaptuna hatpasi ai tomdana te khanglibase Prithvi sita leriba miyoy khudima khanglibani mafam aduda tilliba miyoy khudimak nasu khanglibani adubu mayam punamana khangye haiduna su achumba wa asi damakta kari tawba ngamkhrabage mono gi mapa promote hairi banupa adudi sanga pangaleba mini maram aduna makhoida akhoina kari su tawba ngamloi anja sida Aditi na haraki adubun hakti thoto thopa matam aduda Jessica gi manakta lekhibani kari gumba nang asengba hairamba tarabadi case asi mai paklamba su yai Vikram na mamai non tharaduna hairai case asigi matangda aingonda offer ani fangki lupa crore ama natragana kokta nomai maru ama aisu hingba pambadagi lupa crore ama du oina khanki paisa pambagi dinate nomai maru pamdabagi paisa adu lokhibani TV da lakliba paw asi taba matamda paw tariba singa dugi wakhalda amu inau nauna Jessica gi maramda wakhal khanba hona rakhi recording aduna lochalakpa matamda Mirana maya mamangda hanglai achumba habase karino court evidence puthokuna proof tawba ngamba adu khaktara achumba se Jessica gi case asi yamna chingnaninga oba case amani maramdi case asida chenariba witness khudimak amamamda oina masa na hana police station da laktuna hairam wafam sing adudagi tongan ba wafam amamam oina court ta haina rakhi witness sing aduna maya mamangda phongna monuna Jessica hatpani haiduna haiki adubu case asi trial horokpa matamdadi witness sing aduna monu hairiba nupa se masa khangde haiduna loina haina rakhi Jessica gi pawasi inaunona TV da mu laklaba matungdagi di Sabrina gi phone da masing khangdaba call kaya ama lakhi adubu Sabrina nadi lakliba call sing adu amata pairamde asomdana Mirasu hona baleblamde Mirana Sabrina gi makol saraduna matamamada Jessica ga thabak tominakiba Shankar hairiba nupa aduda Shankar ga wari sanarami Shankar na Sabrina gi makol taba maktada aibu warau biganu ai upai letuduna tawani haina hairakhi mahaki kiraba khonjel adu taba matamda Sabrina ki khonjel sariba Mirana hairakhi nangonda kanana ki halaklibano kana no nangonda damka taro libase Shankar na makhon nikladuna hairai madam su khara khanbiyu hojiki matamasida asonbai khoina asumba wa haina bagi pangal thona leiribra Mira amadi Shankar makhoini na phone da wari sanariba adu su TV da live telecast na taraki phone wari sanaba adu da Shankar na hairai thawdok thokpa nimit adu da aina taba miyoi chahum amasu mafam adu da lekibani makhoi singa su thawdo adu loina okibani adubu makhoi singa adunadi karisu haide makhoi sing adugi marakta asawasang leba asigi phamnaiba kaya amasu yaribani adubu aidi icham chamba nomagi suraga chariba waiter amani call recording aduna lochalakpa matamda Mirana TV da asumna hairaki aikhoigi leba asida leiriba police sing ase tashengnamaki mathau karisu tawba ngamdraba habak ama faba mapung phana tawba ngamdaba police ngaktara Miragi reporting ase taba matamda hanadagi thamoi kaiduna achumbado karino khangna puthokpa ngamdabadagi ningba kaiduna leiriba officer gupta gi mafamdadi achakpa maidagi haibaga chapmana khre
officer Guptadi Mirana harakliba wasing ado taba fawba ngamlamde mathangi sinda Dharamji hariba witness aduna Jessica gi case ka mari lenana hotel amada chak chaminariba mamanaba amada makhau pongna wari liriba du TV da amuk video recording adu thadoraki recording adu da Dharamji na hairi Jessica gi case asi khwaidagi ngakpa case ni case adu da toribase pura nilam lawbaga chap manai Jessica gi imung manung gi makai dagi su engonda paisa pirakhi aduga monu gi side dagi su engonda paisa mayam ma pirakhi engonda paisa piraklabanina paisa sing adudi loina loksile aduga engonda paisa khwaidagi hena yamna pirakpa makai adugi wa oina ngangki hauziki matam asida paisa na ngamdaba leite haiduna Dharamji na mahakna tawkiba phattaba thabak sing adu karisu khandaba tawdana paisa khara gi dhamakta mahakna lokhiba decision adu makhau pongbo makai mayamda wari liri mathangi sinda officer Gupta su asumagi dhamakta karigu makhara toram lagi khaladuna asepa wakhalga loinana police station da lakhi nongma numidang ama mira ge mayumda delivery package ama deliver tawrakhi mira su mayumdagi mapan tholaduna delivery package adu lokshilami adubu mira ge may mamangda gari manungda famduna delivery package adubu mira na lokhibra natagna logdabra haiduna senari banupa adudi atai kana sunate police officer Gupta ni hauzik mira na fangliba package asi officer Gupta na pirakpani mathangi senda mira na package adu hangdoktuna yengloba matamdadi matam amada Gupta na ihan hana monobu interrogation tawba matamda mahakna recording tawkhiba cassette recording adu arami mira na cassette recording adu play tawduna tarami recording adu da monuna kmdwna kari maram gi damakta Jessica gi makokta namoina kapkhibano haibagi matangda monuna officer Gupta da haikhiba wa khodimaksu cassette recording adu gi matengna mira na su loina khanglami mathangi sinda mira na mahakna phangkiba cassette recording adu station da puraktuna mahaki boss singa wari tanarami mahaki boss singe ayaba matungina mira na su paw parami mahakna paw paba matamda asumna hairakhi Jessica gi case adu da chenariba miyoi singna court ta haikhiba wa sing adu asumba yaudi haibdu mayam puna taminnsi haiduna mahakna phangkiba cassette recording adu thadorakhi cassette recording adu India pumba khangnanaba TV da broadcast taraklabanina haujikti leba mayam su khangle monuna kari maram gi damakta Jessica bu halibano haibdo paw adu taba matamda monu mapa masadi phamduna lethokpa ngamlamdre recording aduna broadcast tarakpa matamda officer Gupta su mahak masana asumbagi damakta karisu tawba ngamde haiduna masa matomda khanjakhiba wakhaladu kharadi pharabagum su tawrami recording aduna TV da lakpa matamda leba asida leriba naha ahal miyoi khudimangna Jessica gi case asida amuk na honana interest lawba honarakhi Jessica gi maramda thiba humba honarakhi mayamna asumna Jessica gi maramda nimphung ngangnarakpa matamasida mirasu mahak no honariba do hanba leramde pawda asumna hairakhi Court aranba evidence amadi witness singbu kihan khanganduna amadi paisa piduna machin men khiduna Jessica gi case asi maithiba ama oikibani mara lairaba nupa adu dandi kemta phangdana ngasisu nungaina lairi haiduna hairakpadagi paw tariba miyoi sing aduna hana sauduna leirambadagi amuka hena sawbasu henarakhi case asigi matangda maike kayadagi naha ahal khaktana Jessica gi case asigi mari lenana makhoi gi pendaba sing adusu mira gi TV station da phone tona raktuna makhoi gi pendaba sing adu mayam tananaba thamoi penba makhai hainaraba horakhi lairaba upai lejadraba miyoi sing aduna khwaidagi sauribadi paisa paiba tawge da ngamliba miyoi sing aduna asumbabu kopsanaba gi damakta lairaba miyoi sing aduda kihan khanganduna lairaba miyoi sing adugi unsibu mathang makha antho hanbe kiba makhoibu hana potkumna sijinna khibagi wari aduna lebak miyamna asawba nongmagi helakhi pendabagi kholausu nongmagi hauna laurakhi hanadi Sabrina na sahi taruk matomda case thengnaba matamda makhoigi imungda reporter kanamta na mabu unaba lakhide magi wari tabinaba kanamta lakhidabani adubu ngasidi Sabrina gi mayum mamangda reporter mayam thomjinduna Sabrina dagi wa ama tananaba ngaiduna leiri adubu Sabrina di leba asida leiriba miyoi amadi leba asida leiriba system sing asida hanadagi hauna thajaba mangkhrabani maram aduna case asigi matangda mahakna amukhana khonaningba phawkhidre miyamna thajaba amata laikhidre maram aduna mahak ngaiduna leiriba miyoi sing adu na thairamaga Sabrina maning thonmandagi oina thabak chatki masigi matungda maike kayadagi Jessica gi damakta mara leiriba miyoi sing adu dandi pigadabani haiduna akanba mongda protest tawba honarakhi mira gi TV interview mada hana chief justice oiramba more na hairakhi hauji ekhoigi lebakta leiriba law sing asidi British palinge matamda makhoina semlamba ekhoibu namsinduna thamnana khonaba matamda semkhiba law aduni haujik chanariba law sing asidi sahi sama gi mamangda semkhiba law ngaktani maram aduna ariba law sing asina haujiki matamda thengnariba problem sing asi thengnaba matamda kharadi nopna thoklagani ekhoi khunai haibadi miyoibagi khunai asi matungina chawkhalakli adubu chawkhalakliba khongthang asida leba asigi miyam singbo ngapi semigadoriba law sing asidi chawkhatpai khongthang asida yaudabagumna tawri law and order gi maramda chawkhatpagi mami udri mathangi sinda nongma pramod namayumda yamna matha sana famdina leringe matamda chief minister na phone torakhi aduga hairai nange na chanupagi case asina maram oiraga ekhoi gi party asida
asida yamna chawba mingchat thigedaba ama oire masigi su mathakta lebak miyam asina aikhoige party asida sawba nomo gi hengalakli maram aduna oirakliba film sing asi yenglaga phagadaba thaba adu tawro asumna matha saringe tanja asida monogi mamana amuksu tholaktuna thongjin mapanda leplaga noina tawning mathaba khudimak taw adubu aigi monudi karisu tawba yaroi monu sohonba yaroi haduna amuksu hairakhi handa amukti promoto sawbune heman khiduna magi ne pina lepliba thongodu thingjinki matamgi matungina lebak miyam gi asawbasu nomo gi hengalakhi Jessica gi maramda Jessica bu justice phangnanabagi damakta mara lairba singadu dandi piyu haduna mafam kaya dagi irang sagarpa honarakhi akhang ahe kaya amanasu makhal makha kaya gi mot pirakhi maru oina case aruguda chenariba witness singaduda makhoi bu kihan khanganduna makhoina khangjariba achumba singadu aranbo oina ngangak tanabagi damakta witness singadu ngakpi senbibagi program ama initiative ama lawgadabani hainasu akanba kholaw ama lawnaraki adubu ngasisu Sabrina di mayamna haurakliba ihawsida karimta yaramde mahakti karisu khangdaba mi amagumna mayamna ngangnaribadu yaude masagi takfam takwa mathauda tawduna lerami Sabrina gi mapasu madu mangai musangam dabadagi sathok khotok pangamde maram aduna TV da pawda lakliba pawdu taba natana atai karisu khanglamde matangi sinda matamamada mono gi lawyer oikiba Syam Tolani adubu Jessica na mahaki channel da puraktuna interview lorami Syam Tolani na yamna shauna harai laiba ki irang hauning ge hobjasanu court ta mayam mangda evidence puthokuna chumi natraga lali haikraba wafam amada laiba mayamna phana chumi phana lali haiba tarabasu makhoi gi mafamna kari proof leiribage wafam modu chumi natragana lali haiba unanabagi damakta laiba mayamna sawbadagi lawriba khonjel asidi matam khara khaktagini matam khara gi matungda adum tumina laijakhini adubu khwaidagi maru oiribadi case asida chenariba miyoi singase mara laite haiduna court ta proof tawkhrabani court na su makhoibu mara laite haiduna thadokhrabani maram aduna mi mayam amana makhoibu mara lai haiba tarabasu aigi client sing adudi maral sungai leite mathange sinda mira amadi officer gupta lona unaduna gupta na police station da leiriba investigation tawda thengnarakhiba report sing adu mira da loina makpirami mira amadi laibak mayam punna case asigi matangda yamna achauba ihaw ama sagalaklabanina sarkar tamina le thokpa ngamlamde maram aduna high court tagi che ma lakle police singda kari maram gidamakta mara lairiba miyoi sing adu thadoklibano explanation piru law haiduna high court na police department bu kawrakli paw asigi matungda sauraba khoisaunaraba miyoi sing aduna police station da thomjalaktuna police ki commissioner da akanba wahang pohang torami police ki commissioner aduna su asawa miyam sing ado phathara tuna hairaki court na tharakliba notice adugi reply piba oina aikhoi gi su leijaba information khudima court ta hairaga ni haiki nongmagi phibam luba henjalakpasida promote machimanaw singaloinana wari tanarami adubu machimanaw sing aduna hainai leibak miyamna phana chawba ihau kaya sagalabasu miyam sing asidi nongmadi soidanamaki masa masai mathau tona khini sika haibasi kanano haiba matam kharagi matungdadi makhoina ningsingba phabangam lakloi masa matomda irang se nemthagini haina hainarami dubu makhoina khalliba wa asi onna tainabada irang di nongmagi chawba hengalakhi india gi naha oiriba youth kharana sinduna india gate hairiba mafam aduda Jessica case ta mara lairiba miyoi sing adu dandi piyu haiduna candle katpagi thoram ama sili haiduna mira gi phone da message ama lakhi message adumak mirana TV da broadcast tawduna india gi mafam kaya da leiriba miyoi sing aduda Jessica gi mafam da candle katpagi thoram aduda yawbiyu haiduna mayam da thamoi sengna appeal torami aduga Jessica na su masamakna lusingduna candle katpagi thoram asi yawgani haiduna su mayam da haiki asomdana Sabrina na mall da pochai leba chaluba matamdadi mall da leiramliba naha sing aduna sanariba warido atai karisu oiramdre Jessica gi case ki matang da oiramle pikliba kalakliba naha sing aduna Jessica gi case asida mara lairiba miyoi sing adu dandi soidana phangangadabani haiduna makhoi masel manakta phaba wari sanarami leba asigi achaw asang singna achumbagi masakse masagi oijaba kharagi dama uba ngamdaba tarabasu india gi inkhalakliba naha sing asinadi achumba se karino haiba tasengna uba ngamli mathangi sinda mira amadi mahaki staff singna Sabrina ga wari sanaduna candle katpagi thoram aduda mahak pasu yauna na bahagi khaladuna Sabrina da hanjin na phone toraki adubu Sabrina nadi mangonda lakliba call amata pairamde mamaidadi upai leitraba mirana Sabrina gi mayimda oina lakhi aduga Sabrina da yamna shauna harai leba pumbana nangi damakta Jessica gi damakta lepli aduga kari maram gi damakta nangna leba miyam asidagi lolibano Sabrina na yamna shauna khumlai nangna ngasi TV da hairiba ngangliba wari singado leba miyamna khangle adubu leba miyam amadi nangna khangliba wa singado aidi sahi taruk ki mangdagi hauna khangkrabani adubu achumba singado aina khangba tarabasu kari tawbangam lebage kari su kanaroidaba ihauni masigi matungda Sabrina na mahaki pendaba singado mathang tamna haitarakhi aigi isebasu mifatra singaduna hatokpikre masigi matungda paw nungai taba aduna maram oiraga
ꯑꯩꯒꯤ ꯏꯃꯥꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ ꯂꯩꯇꯕꯒꯤ ꯄꯥꯎꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯨ ꯑꯩꯒꯤ ꯏꯄꯥ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯣꯔꯠꯇ ꯑꯃꯨꯛ ꯆꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯆꯠ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯈꯤꯒꯗꯧꯔꯦ ꯉꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯃꯔꯝꯗꯤ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯇꯥꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯀꯅꯥꯅ ꯀꯔꯤ ꯇꯧꯕꯤꯔꯛꯈ꯭ꯔꯕꯒꯦ ꯁꯕ꯭ꯔꯤꯅꯥꯅ ꯑꯃꯨꯛꯀꯁꯨ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯦꯁ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯁꯨꯞꯅꯇꯒꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯆꯍꯤ 19 ꯁꯨꯗꯨꯅ ꯂꯩꯔꯝꯂꯦ ꯆꯍꯤ 6 ꯑꯁꯤꯗ ꯀꯔꯤ ꯑꯍꯣꯡꯕꯕꯨ ꯄꯨꯔꯛꯂꯤꯕꯒꯦ ꯏꯟꯈꯠꯂꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯍꯤꯡꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯪꯂꯛꯇ꯭ꯔꯕꯅꯤ ꯀꯣꯔꯠꯇ ꯑꯃꯨꯛ ꯆꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯆꯠ ꯅꯍꯥ ꯑꯣꯏꯕꯒꯤ ꯏꯉꯥꯎ ꯉꯥꯎꯅ ꯍꯤꯡꯕ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯥꯏꯕꯗꯣ ꯑꯩꯅ ꯏꯆꯦꯒꯤꯗꯃꯛꯇ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤꯗ ꯂꯣꯏꯅ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯋꯥꯔꯦ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯕ ꯄꯥꯝꯗ꯭ꯔꯦ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕꯁꯨ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯤꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯁꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯦ ꯐꯤꯂꯝ ꯌꯦꯡꯕ ꯁꯤꯅꯦꯃꯥ ꯌꯦꯡꯕꯗꯧꯅ ꯈꯟꯕ꯭ꯔꯥ ꯋꯥꯔꯦ ꯍꯥꯏꯔꯒ ꯇꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯍꯦꯛꯇ ꯈꯟꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯅꯪꯅ ꯅꯤꯡꯁꯤꯡꯒꯗꯕ ꯋꯥ ꯑꯃꯅ ꯅꯪꯅ ꯉꯁꯤ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯅꯆꯦꯒꯤꯗꯃꯛꯇꯅꯤ ꯅꯪꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯇꯣꯛꯊꯣꯛꯂꯒꯗꯤ ꯅꯍꯥꯛꯀꯤ ꯅꯆꯦꯒꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯅ ꯃꯈꯣꯏꯕꯨ ꯖꯦꯜꯗ ꯊꯝꯕꯤꯒꯗꯧꯔꯤ ꯅꯪꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯦ ꯅꯪꯒꯤ ꯂꯥꯟꯐꯝ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯅꯆꯦ ꯖꯦꯁꯤꯀꯥꯒꯤ ꯂꯥꯟꯐꯝꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯔꯥꯅ ꯁꯕ꯭ꯔꯤꯅꯥꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯤꯔꯥ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯧꯔꯛꯂꯤꯕ ꯏꯍꯧ ꯑꯁꯤꯗ ꯅꯪꯅ ꯌꯥꯎꯗꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯅ ꯅꯆꯦꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯔꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯗ ꯈꯣꯜꯂꯥꯎ ꯂꯧꯁꯤꯟꯕꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯕꯒꯤ ꯃꯇꯝꯅꯤ ꯃꯤꯔꯥꯅ ꯁꯕ꯭ꯔꯤꯅꯥꯒꯤ ꯁꯣꯟꯊꯔꯕ ꯋꯥꯈꯜ ꯑꯗꯨ ꯀꯟꯈꯠꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯁ꯭ꯇꯦꯁꯟꯗ ꯅꯣꯡꯃꯗ ꯐꯣꯟ 2,000 ꯍꯦꯟꯅ ꯂꯥꯛꯏ SMS ꯏꯃꯦꯜ 2,00,000 ꯍꯦꯜꯂꯕꯅꯤ ꯖꯦꯁꯤꯀꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯊꯥꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯏꯃꯦꯜ ꯑꯃꯗꯤ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯃꯐꯝꯗ ꯄꯤꯁꯤꯟꯗꯨꯅ ꯀꯦꯁ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯔꯕꯁꯤꯡ ꯑꯗꯣ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠꯗ ꯄꯤꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯁꯕ꯭ꯔꯤꯅꯥ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯧꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯀꯣꯔꯠ ꯑꯃꯗꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯑꯁꯤꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯄꯤꯕ ꯍꯧꯔꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯇꯣꯛꯊꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯖꯦꯁꯤꯀꯥꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯀꯦꯟꯗꯜ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯒꯗꯧꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯅꯍꯥꯛꯄꯨꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ ꯃꯤꯔꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯕ꯭ꯔꯤꯅꯥꯁꯨ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯃꯥꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯂꯛꯅꯔꯛꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯐꯨꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯃꯥꯒꯤꯗꯃꯛꯇ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯑꯀꯤꯕ ꯑꯝꯇ ꯌꯥꯎꯗꯅ ꯑꯋꯥꯕ ꯑꯝꯇ ꯌꯥꯎꯗꯅ ꯐꯨꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯁꯕ꯭ꯔꯤꯅꯥꯒꯤ ꯊꯃꯣꯏꯗꯁꯨ ꯃꯆꯦꯒꯤꯗꯃꯛꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯗꯟꯗꯤ ꯄꯤꯅꯅꯕ ꯃꯍꯥꯛꯁꯨ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯕ꯭ꯔꯤꯅꯥꯁꯨ ꯃꯄꯥ ꯑꯅꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯦꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯂꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯄꯨꯡ 5 ꯇꯥꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯕ꯭ꯔꯤꯅꯥꯗꯤ ꯌꯧꯔꯛꯇ꯭ꯔꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔ ꯀꯥꯡꯕꯨ ꯑꯗꯨꯗꯤ ꯁꯕ꯭ꯔꯤꯅꯥ ꯂꯥꯛꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯁꯕ꯭ꯔꯤꯅꯥ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯕ꯭ꯔꯤꯅꯥꯁꯨ ꯄꯨꯡ 5 ꯇꯥꯔꯝꯗꯥꯏꯗ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯈꯨꯠꯇ ꯄ꯭ꯂꯦ ꯀꯥꯔꯗ ꯄꯥꯏꯗꯨꯅ ꯃꯈꯨꯠꯇ ꯀꯦꯟꯗꯜ ꯄꯥꯏꯔꯗꯨꯅ ꯖꯦꯁꯤꯀꯥꯒꯤꯗꯃꯛꯇ ꯖꯁꯇꯤꯁ ꯄꯤꯒꯗꯕꯅꯤ ꯃꯔꯥꯜ ꯂꯩꯔꯕꯁꯤꯡ ꯑꯗꯨ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄ꯭ꯂꯦ ꯀꯥꯔꯗ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯟꯗꯜ ꯀꯠꯅꯅꯕꯒꯤꯗꯃꯛꯇ ꯖꯦꯁꯤꯀꯥꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯇꯤꯜꯂꯤꯕ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯃꯤꯀꯨꯞ ꯈꯔꯗꯪ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯖꯦꯁꯤꯀꯥꯒꯤ ꯃꯐꯝꯗ ꯀꯦꯟꯗꯜ ꯀꯠꯂꯝꯃꯤ ꯑꯁꯣꯝꯗꯅ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯖꯦꯁꯤꯀꯥ ꯂꯩꯈꯤꯗꯕꯗꯣ ꯖꯦꯁꯤꯀꯥꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯖꯦꯁꯤꯀꯥ ꯂꯥꯛꯄꯗꯒꯤ ꯖꯦꯁꯤꯀꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯑꯩꯒꯤ ꯃꯍꯨꯠꯇ ꯖꯦꯁꯤꯀꯥ ꯑꯣꯏꯅ ꯍꯥꯠꯈꯤꯕꯅꯤ ꯃꯆꯥꯅ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯖꯁꯇ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯁꯨ ꯃꯇꯝ ꯑꯗꯨꯗ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯅꯤꯡꯗꯕꯗꯒꯤ ꯃꯃꯤꯠꯅ ꯎꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯗꯦ ꯍꯥꯏꯗꯨꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯀꯣꯔꯠꯇ ꯍꯥꯏꯈꯤꯕꯅꯤ ꯃꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯜꯂꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝꯗ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯑꯁꯣꯝ ꯏꯟꯗꯤꯌꯥ ꯒꯦꯠꯇꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯖꯦꯁꯤꯀꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯕ ꯃꯑꯣꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯩꯔꯥ ꯀꯠꯇꯨꯅ ꯄ꯭ꯂꯦ ꯀꯥꯔꯗ ꯄꯥꯏꯗꯨꯅ ꯔꯦꯂꯤ ꯆꯠꯂꯝꯃꯤ ꯃꯌꯥꯝꯅ ꯖꯦꯁꯤꯀꯥꯒꯤꯗꯃꯛꯇ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯔꯦꯂꯤ ꯆꯠꯂꯤꯕ ꯑꯗꯨ ꯎꯔꯒ ꯕꯤꯀ꯭ꯔꯝꯁꯨ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯗ ꯁꯥꯎꯅꯤꯡꯈꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯃꯍꯥꯛꯅ ꯁꯤꯕꯕꯨ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯨꯔꯤꯕ ꯃꯊ꯭ꯋꯥꯏ ꯄꯥꯝꯃꯨꯕꯗꯒꯤ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯑꯃ ꯂꯣꯠꯁꯤꯟꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ ꯄꯦꯜꯂꯛꯇꯕꯅ ꯍꯦꯟꯃꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯊꯨꯒꯥꯏꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯔꯥ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯒꯤ ꯃꯄꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒ ꯎꯅꯔꯝꯃꯤ
president da makhoi gi channel la fangkiba Jessica gi maramda Jessica gi mihata chenaba mioi sing adubu maral pigadabani haina tharakliba chithi amadi SMS email na chingba lak ani helaba chithi sing adu president gi mafamda piduna hairami leba ki miyam sing asina case asibu yamna hakchana lawi maram aduna matung mano asiguma thabak corruption amadi achaw sang singna angamba singna matu solaba sing asibu naihet pibagi thaba asi amuk hana tawdana bagi damakta handa amakti Jessica gi case asida mari leinariba mioi sing ase ahak pacherak pifam thoi haiduna president da yamna noluk pagaloinena request torami president aduna su news channel gi mioi sing aduna pirakliba che chang sing adu taramna lawrami aduga president aduna thajaba pirakhi nakoina purakliba lak ani helaba SMS email sing ase ai amamam ta oina pagani aduga leba asigi miyam singna pendriba se koknanaba aina soidana makki khona gani haduna president aduna su ayaba pirakhi matamaduda president oikiba nupa adudi atai kana sunate india ge history da khwaidagi maming leraba khwaidagi singthani ngai oiraba leba asina khwaidagi ikai khomnariba scientist amasu oiriba APJ Abdul Kalam ni mathangi sinda TV ge pawda promote hairiba nupa adusu mayam gi pressure matungina khangba ngamdabadagi mahaki minister gi phamadudagi masana yana resign tawjarami masida sunate president APJ Abdul Kalam na official sing hakthengna na kauduna official sing aduda case asigi maramda mahakna pangba yaba mateng lerabadi mahakna soidana pangani case asida mara lereba sing adu dandi pigadabani haiduna masamangna oina order tawki case asibu mahakna yengshinki case asigi matangda parliament dasu achawba mifam ama tawki matamaduda prime minister oikiba Manmohan Singh masamangna parliament da aikhoigi lebak ta chanariba law and order si hongdokpagi matam yopchilakabra haiduna achawba mifam ama tawki parliament da masigi matungda convention of lawmaker hairiba leba asigi law semliba miyam sing adugi apunba meeting adu dasu hiram masigi matangda puthokduna wari kaya ama khanaki leba asida chanariba chahi kuireba law sing asibu hongdoknabagi matam yorabra haidun pawwa khanaki india geta mafam kaya dagi lakhiba naha sing amadi ate ate kangluki miyoi singna punna shanti leina pangthokhiba Jessica gi damakta katkiba maira amadi Jessica gi damakta chatkhiba rally adugi mahai oina minana nungaiba pawma buduna lakhi paw adudi Jessica gi case adu amuk hana nawhona na case ama register tawduna open tawre masigi sumathakta case asibu fast track court amada oina sinare haibadi case asi priority piduna ahan bo oina losingadabani haiba order amasu laikhre haibani asomdana high court ki judge amadi official sing aduna hairi case asi nimit khudingi hearing tawgani nimit amata hangaloi case asi athuba matamda losinana bokhona gani haiduna laibak miyamda thajaba pirakhi Sabrina su aroibadadi machegi damakta justice fanglagani haibadi macheda lana tawbikhiba miyoi sing adu dandi fanglagani khalluba matamda Sabrina lakna phanaba ngamdaba makai machegi mongpham mana aduda mathamai penba makai kapkhi court ki hearing matungina monobu mapunsi chupagi oina jail da lenanaba sajai pikhi duga case asida chenariba Vishal amadi mahagi mamanaba Lucky makhoi ani su sahi mari jail da lenanaba sajai pikhi hearing asi taraba matung sahi amagi matungda Sabrina gi mapasu leikhidre Sabrina machegi damakta mahana hona jakiba lanpham adudi mai pakle adubu lanpham asi thengnana bo khanaba matamda mahaki mama amadi mahaki mapa ani maksu leikhidre masidagi hendoktuna naha oribi nupi mahakna ingawngawna yamna harawta yamna mama nabi singa loinana hingjagadaba punsi naha oringe matamadu case asina maram oiraga masegi damakta kathokre nupi oibegi nungaina ingawngawna hingjaba punsi habado Sabrina nadi phangkhidre ngasi ekhoi gi leba asida senjau paiba paisa paiba singna makoina apambada tawri tawning bada tawri lo khodimak makoina semdokningba mongda semdokli masagi oijaba kharagi damakta sarkar gi official singna achumba bu aranbo heli aduga aranbo pusu achumba ohenduna matu solaba leibak miyam amadi wajaraba lairaba sing adugu namthaduna thambiri tasengna makidi leba asida leiriba lo leba asibu ngak seliba police sing ase matu solaba makoi gi ni habada kana lejadraba miyoi sing asibu ngakpi senbinaba thamlibani adugu masigi onna tenabada lairaba sing asibu ngakpi senbinaba thamliba police official sing asina sakti paiba paisa paiba singa manakhiduna lairaba sing asibu amuka hena namthaduna thambiri masima akhoi gi samaj asida ngasi mak thengnariba mayamna su hena khangnaraba thodok wathok amani ngasi tholiba thodok ayama khodimak corruption haiba mahik asida gi oirakpa ngaktani maramaduna corruption haiba se yarim khai tawbiroidabani maramaduna mama mapa oiba singnasu masa sing yolakpa matamda corruption gi idea paisana toningba thabak khodimak tawba ya haiba wakhalon sing asi angangda yariba makai pohaloidabani angang khodimak masa na hona jaduna achawba mingthol phangadabani haiduna takpigadabani wahai pareng khara asiga loinana ngasi gi wari asi matang asida lochinjari ekoi gi wari asi kamdawi habadu ekoi da sodana maki kangan birau wari loyo fau tabi bage damakta mayam thagat chari mamangi episode singda like comment subscribe amadi share to wiki basing busu amuka hana thagat phangdok chari